ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯐꯤꯜ ꯇꯔꯥ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯦꯅꯣꯛꯀꯥꯗꯤꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯁꯨꯀꯨꯃꯥꯔ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯍꯦꯁ ꯕꯥꯕꯨ, ꯀ꯭ꯔꯤꯇꯤ ꯁꯦꯅꯣꯟ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ IMDb ꯔꯦꯇꯤꯡꯅ 7.9, ꯄ꯭ꯔꯥꯏꯝ ꯚꯤꯗꯤꯑꯣꯗ 7.9 ꯑꯃꯁꯨꯡ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 8.7%ꯒꯤ ꯔꯦꯇꯤꯡ ꯐꯪꯈꯤ꯫ ꯃꯨꯚꯤ ꯑꯁꯤ ꯖꯅꯋꯥꯔꯤ ꯇꯥꯡ 10, 2014ꯗ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯋꯥꯔꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯕ ꯍꯧꯖꯔꯛꯂꯒꯦ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯒꯧꯇꯝ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯖꯪꯒꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯑꯁꯨꯝ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯤ ꯑꯍꯨꯝꯅ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯥꯛꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯋꯦ ꯌꯧꯈꯤ꯫ ꯍꯥꯏꯋꯦ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯖꯤꯞꯁꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯆꯦꯟꯁꯤꯟꯗꯨꯅ ꯂꯦꯞꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤꯗꯤ ꯊꯣꯝꯕ ꯐꯥꯎꯕꯗꯤ ꯊꯣꯝꯍꯧꯗ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯒꯧꯇꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯔꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯚꯥꯔꯠꯇ ꯃꯃꯤꯡ ꯆꯠꯂꯕ ꯔꯣꯛ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯪꯉꯥꯛꯅꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯪꯉꯥꯛꯅꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯗꯨ ꯃꯍꯥꯛꯅ ꯕꯦꯁꯤꯟꯗ ꯆꯪꯂꯗꯨꯅ ꯃꯈꯨꯠꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯟꯁꯔꯠ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯀꯣꯟꯁꯔꯠ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯩꯕ ꯏꯁꯩ ꯑꯃ ꯁꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯦꯟ ꯀꯌꯥꯃꯔꯨꯝꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯇꯔ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯀꯣꯟꯁꯔꯠ ꯑꯗꯨꯒꯤ ꯀꯣꯚꯔꯦꯖ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯅ ꯀꯅꯥꯒꯨꯝꯕ ꯃꯁꯝ ꯄꯨꯟꯕ ꯅꯨꯄꯥ ꯑꯃ ꯎꯈꯤ꯫ ꯃꯍꯥꯛꯅ ꯃꯁꯝ ꯄꯨꯟꯕ ꯅꯨꯄꯥ ꯑꯃ ꯎꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯟꯁꯔꯠ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯁꯃꯤꯔꯥꯅ ꯃꯍꯥꯛꯀꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯒꯧꯇꯝꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯔꯠ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯝ ꯄꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯔ ꯑꯃꯗꯒꯤ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯀꯧꯔꯗꯨꯅ ꯃꯍꯥꯛꯄꯨ ꯀꯥꯔ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯀꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯝꯖꯤꯜꯂꯝꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯥꯏꯈꯠꯂꯗꯨꯅ ꯑꯣꯜꯂꯗꯨꯅ ꯇꯥꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯁꯣꯛ ꯑꯄꯟꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯇꯥꯃꯤꯜ ꯍꯦꯔꯣ ꯍꯥꯏꯔꯦꯗꯅ꯫ ꯃꯗꯨꯒꯤꯗꯤ ꯀꯣꯟꯁꯔꯠ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯃꯒꯤ ꯕꯥꯏꯛ ꯑꯗꯨ ꯃꯍꯥꯛꯅ ꯍꯨꯔꯥꯜꯂꯗꯨꯅ ꯊꯧꯔꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯁꯃꯤꯔꯥꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯝꯃꯤ ꯑꯃꯁꯨꯡ ꯒꯧꯇꯝꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯊꯠꯆꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯟꯕ ꯂꯩꯇꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯀꯥꯔ ꯑꯗꯨꯗ ꯊꯣꯝꯖꯤꯜꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯆꯣꯡꯊꯣꯛꯍꯧꯈꯤ꯫ ꯀꯥꯔ ꯑꯗꯨꯁꯨ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛ ꯂꯥꯜꯂꯗꯨꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯀꯥꯔ ꯑꯗꯨꯗ ꯃꯁꯝ ꯄꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯧꯈꯠꯂꯗꯨꯅ ꯐꯨꯊꯔꯛꯄ ꯍꯧꯔꯛꯈꯤ꯫ ꯁꯃꯤꯔꯥꯁꯨ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯩ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯑꯃꯨꯛ ꯂꯥꯛꯆꯩ꯫ ꯑꯀꯣꯟꯕꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯒꯧꯇꯝꯗ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯂꯤꯛꯂꯤ ꯑꯃ ꯊꯨꯒꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨ ꯊꯤꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯃꯤ ꯍꯥꯠꯂꯨꯕ ꯀꯧꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯣꯇꯜ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝꯗꯤ ꯔꯣꯛ ꯁ꯭ꯇꯥꯔ ꯑꯣꯏꯔꯤꯕ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ CI ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯍꯪꯈꯤ꯫ ꯃꯗꯨꯗ ꯒꯧꯇꯝꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯅꯪꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯤ ꯑꯩꯅ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯑꯗꯨꯒ ꯃꯃꯥꯡꯊꯛꯇꯁꯨ ꯃꯤ ꯑꯅꯤ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯠꯄ ꯃꯤ ꯑꯗꯨ ꯑꯩꯅ ꯂꯃꯟ ꯈꯨꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ CI ꯑꯗꯨꯗꯤ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯅꯤ ꯈꯜꯂꯗꯨꯅ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯀꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ SPꯗ ꯍꯥꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯑꯁꯤ SPꯅ ꯂꯣꯏ ꯂꯧꯈ꯭ꯔꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯤ ꯏꯜꯂꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯧꯈꯤ꯫ ꯃꯦꯗꯤꯌꯥꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯀꯧꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯔꯣꯛ ꯁ꯭ꯇꯥꯔ ꯑꯣꯏꯔꯤꯕ ꯒꯧꯇꯝ ꯑꯁꯤꯅ ꯃꯤ ꯑꯍꯨꯝ ꯍꯥꯠꯂꯗꯨꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯃꯣꯁꯟ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ꯫
ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯀꯌꯥ ꯃꯔꯝꯗꯁꯨ ꯍꯣꯠ ꯇꯣꯄꯤꯛ ꯑꯣꯏꯅ ꯂꯣꯏꯅ ꯈꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯤꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇꯗꯤ ꯒꯧꯇꯝꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯐꯣꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯗꯗꯤ ꯒꯧꯇꯝꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯐꯣꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯉꯥꯛꯇꯪ ꯍꯣꯜ ꯇꯧꯈꯣ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯇꯧꯔꯒꯗꯤ ꯁꯃꯤꯔꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯁꯨ ꯁꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯁꯃꯤꯔꯥꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯒꯧꯇꯝꯒꯤ ꯄꯥꯎ ꯑꯁꯤ ꯍꯣꯜ ꯇꯧꯔꯒ ꯊꯝꯃꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚ ꯐꯨꯇꯦꯖ ꯈꯔ ꯑꯩꯉꯣꯟꯗ ꯂꯩ ꯃꯗꯨ ꯄ꯭ꯔꯥꯏꯝ ꯇꯥꯏꯝꯗ ꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯣꯜ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯕꯣꯁ ꯑꯗꯨꯁꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯝ ꯇꯥꯏꯝꯗ ꯁꯃꯤꯔꯥꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯛꯈꯤ ꯁꯃꯤꯔꯥꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯔꯀꯜ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯒꯧꯇꯝꯅ ꯃꯤ ꯍꯥꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯍꯧꯏ ꯃꯗꯨꯒꯤ ꯐꯨꯇꯦꯖꯁꯤꯡ ꯑꯗꯨ ꯑꯩ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯏ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ CIA ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯒꯧꯇꯝꯕꯨ ꯂꯣꯀꯞꯇꯒꯤ ꯄꯨꯊꯣꯔꯛꯇꯨꯅ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯁꯨ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯤ ꯍꯥꯠꯄꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯂꯤꯕꯅꯤ ꯃꯤ ꯇꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯤꯗ ꯃꯊꯟꯇꯅ ꯃꯍꯥꯛꯀꯤ ꯏꯃꯥꯖꯤꯅꯦꯁꯟꯅ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯃꯥꯅ ꯃꯤ ꯑꯃꯠꯇ ꯍꯥꯠꯈꯤꯕ ꯂꯩꯇꯦ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯍꯥꯠꯈꯤ ꯍꯥꯏꯕꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯧꯇꯝꯁꯨ ꯖꯦꯜꯗ ꯆꯪꯒꯗꯕꯗꯒꯤ ꯁꯃꯤꯔꯥꯅ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯔꯤꯕ ꯖꯒꯥꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯦꯗ ꯕꯣꯗꯤ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯤꯜꯂꯤꯕ ꯇꯤꯚꯤꯗꯨ ꯊꯨꯒꯥꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯒꯧꯇꯝꯒꯤ ꯄꯥꯁꯇ ꯂꯥꯛꯈꯤ ꯄꯥꯁꯀꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯝꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨꯁꯨ ꯗ꯭ꯔꯤꯞ ꯊꯥꯗꯨꯅ ꯒꯧꯇꯝꯕꯨ ꯀꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗꯨꯗꯒꯤ SI ꯑꯃ ꯀꯨꯝꯊꯔꯛꯇꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯉꯥꯡ ꯑꯗꯨ ꯄꯥꯈꯠꯈꯤꯗꯨꯅ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯄꯨ ꯃꯍꯥꯛꯅ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯁ ꯑꯗꯨ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯄꯥ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯣꯞ ꯑꯃꯠꯇ ꯇꯥꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯕꯁ ꯑꯗꯨꯒꯤ ꯀꯟꯗꯛꯇꯔ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯁꯤꯕ ꯈꯣꯠꯄ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯟꯗꯛꯇꯔ ꯑꯃꯁꯨꯡ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯀꯣꯛ ꯈꯔ ꯆꯥꯛꯄꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯏꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯥꯏꯀ꯭ꯔꯤꯇꯤꯛꯁꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯀꯤ MRI ꯂꯧꯔꯝꯃꯤ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕ ꯍꯧꯔꯛꯈꯤ ꯂꯥꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯥꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯦꯛꯁꯔꯦ ꯑꯅꯤꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯦꯛꯁꯔꯦ ꯑꯁꯤꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯁꯔꯦꯅꯤ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯒꯧꯇꯝꯒꯤ ꯕ꯭ꯔꯦꯟꯒꯤ ꯑꯦꯛꯁꯔꯦꯅꯤ ꯑꯗꯨꯒ ꯒꯧꯇꯝꯒꯤ ꯕ꯭ꯔꯦꯟꯗ ꯌꯥꯎꯔꯤꯕ ꯒ꯭ꯔꯦ ꯃꯦꯇꯔ ꯑꯁꯤ ꯃꯌꯥꯝꯗ ꯌꯥꯎꯅꯕꯗꯒꯤ 25% ꯂꯦꯁ ꯑꯣꯏꯅ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯇꯥꯅ ꯌꯥꯎꯏ ꯃꯁꯤꯅ ꯀꯔꯤ ꯊꯣꯛꯍꯜꯂꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯅ꯭ꯌꯨꯔꯣꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯦꯕꯅꯣꯔꯃꯦꯂꯤꯇꯤꯁ ꯍꯥꯏꯕꯁꯤ ꯊꯣꯛꯏ ꯃꯁꯤꯅ ꯀꯩꯗꯧꯍꯜꯂꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯦ ꯌꯥꯝꯅ ꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯜꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯇꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯒꯧꯇꯝ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯏꯃꯥꯖꯤꯟ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯒꯧꯇꯝꯁꯦ ꯍꯧꯖꯤꯛ ꯃꯈꯣꯏꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯗꯤ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯒꯧꯇꯝꯒꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯔꯤꯚꯦꯟꯁ ꯁ꯭ꯇꯣꯔꯤ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯁꯦꯡꯕꯁꯤꯅ ꯀꯔꯤꯅꯣ ꯁꯦꯡꯗꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ ꯑꯩꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯤꯕ꯭ꯔꯥ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯔꯚꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯒꯧꯇꯝꯁꯨ
doctor ꯑꯗꯨꯗ ꯈꯥꯅꯤ ꯑꯩꯈꯣꯏ ꯃꯑꯣꯡꯗ ꯎꯔꯨꯕ ꯃꯇꯝꯗ ꯑꯣ ꯅꯪꯒꯤꯁꯦ ꯁꯥꯎꯅ ꯌꯦꯡꯉꯩꯅꯦ ꯁꯥꯎꯔꯤꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯩ ꯁꯥꯎꯁꯨ ꯁꯥꯎꯒꯗꯕꯅꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯒꯧꯇꯝ ꯑꯩ ꯅꯪꯒꯤ ꯄꯥꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ ꯅꯈꯣꯏꯒꯤ ꯏꯃꯥꯒꯤ ꯕꯕꯥꯒꯤ ꯃꯁꯛ ꯑꯁꯤ ꯅꯪ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯁꯛꯇꯨꯗꯤ ꯑꯃꯠꯇ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯄꯥꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ ꯃꯜꯂꯤ ꯗꯥꯛꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯁꯤ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯒ ꯕꯕꯥꯅ ꯀꯝꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯈꯨꯝꯂꯝꯃꯤ ꯃꯜꯂꯤ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯃꯥꯒ ꯕꯕꯥꯒꯤ ꯃꯁꯛꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯕꯕꯥꯒ ꯍꯥꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯅꯪꯅ ꯈꯪꯕ ꯉꯝꯂꯤꯅꯦ ꯃꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ ꯐꯔꯦꯅꯦ ꯑꯇꯩ ꯑꯇꯩ ꯇꯣꯛꯑꯣ ꯌꯥꯔꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯈꯤ ꯑꯗꯨ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯍꯥꯠꯂꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯤꯡꯁꯨ ꯈꯪꯗꯅ ꯅꯪꯅ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯂꯃꯟ ꯈꯣꯝꯂꯤꯕꯅꯤ ꯈꯜꯂꯗꯨꯅ ꯅꯪꯅ ꯃꯈꯣꯏꯕꯨ ꯍꯥꯠꯂꯦ ꯍꯥꯏꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯂꯤꯕ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯛ ꯈꯔꯅ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤꯅꯤꯅꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯖꯔꯤꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯝꯅ ꯅꯠꯇꯅ ꯗꯣꯛꯇꯔ ꯑꯗꯨ ꯅꯣꯛꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯐꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯩꯅ ꯍꯥꯠꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯑꯁꯦꯡꯕꯅꯤ ꯃꯗꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯛꯇꯅꯤ ꯉꯥꯡꯂꯤꯕꯁꯤ ꯑꯩꯁꯨ ꯃꯁꯤꯒꯨꯝꯕꯁꯦ ꯀꯌꯥꯔꯛꯅꯤ ꯊꯦꯡꯅꯔꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯀꯦꯁꯀ ꯑꯇꯩ ꯀꯦꯁꯀ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯉꯥꯡꯂꯤꯕꯁꯦ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯦ ꯆꯥꯡ ꯀꯌꯥꯁꯤꯡꯁꯤꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯔꯤꯅ ꯄ꯭ꯔꯨꯞ ꯇꯧꯗꯣꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯈꯥꯖꯥꯏꯗ ꯈꯣꯡꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯃꯗꯒꯤꯗꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯃꯥꯔꯥ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯊꯥꯕ ꯃꯇꯝꯗ ꯅꯪ ꯅꯥꯕ ꯐꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯐꯥꯎꯏ ꯀꯩꯗꯧꯕꯩ ꯐꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯐꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯥꯕ ꯐꯥꯎꯕꯁꯤ ꯀꯩꯅꯣ ꯅꯥ ꯇꯥꯝꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯅꯥꯕ ꯐꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯅꯥꯕ ꯐꯥꯎꯏ ꯋꯥꯐꯝꯁꯦ ꯍꯥꯏꯔꯝꯗꯅ ꯃꯍꯥꯛ ꯊꯣꯛꯀꯗꯧꯕ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯃꯥꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯇꯧꯔꯤꯕꯅꯣ ꯃꯍꯥꯛꯄꯨꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯈꯨꯗꯣꯝ ꯄꯤꯊꯦꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯒꯤ ꯏꯃꯥꯖꯤꯟ ꯇꯧꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯇꯒꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯤꯔꯥꯅ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯪꯉꯤ ꯗꯣꯛꯇꯔ ꯒꯧꯇꯝꯅ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯏꯃꯥꯖꯤꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯂꯩꯔꯝꯒꯗꯕꯔꯅꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯩꯔꯝꯂꯣꯏ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯇꯧꯕꯇꯕꯨ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯁꯨꯡꯂꯩ ꯂꯩꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯅ ꯆꯦꯟꯅꯕꯗ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯒꯧꯇꯝꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯏꯃꯥꯖꯤꯅꯦꯁꯟꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯣꯋꯥꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯅꯨꯄꯥ ꯑꯁꯤ ꯁꯥꯏꯟꯇꯤꯁꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯦꯂꯣ ꯁꯥꯏꯟꯇꯤꯁ ꯅꯪꯅ ꯇꯧꯔꯤꯕ ꯔꯤꯁꯔꯆꯁꯤꯡ ꯑꯃꯁꯨꯡ ꯅꯪꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯗꯤ ꯃꯥꯡ ꯇꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯂꯦꯞꯅꯕꯒꯤꯗꯃꯛꯇꯅ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯌꯦꯡꯅꯕ ꯂꯩꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯅ ꯄꯣꯂꯤꯇꯤꯛꯁꯇ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯁꯦꯡꯕꯁꯤꯕꯨ ꯀꯌꯥꯝ ꯂꯣꯠꯇꯨꯅ ꯊꯝꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯝꯄꯅꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯍꯨ ꯆꯦꯜꯂꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯀꯌꯥꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯅ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯛꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯤꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯤ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯗꯣꯔꯤꯕꯅꯤ ꯃꯈꯣꯏꯒꯤꯗꯤ ꯆꯣꯏꯁ ꯑꯝꯇ ꯂꯩꯇꯕꯒꯤꯗꯃꯛꯇ ꯁꯤꯖꯕꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯆꯣꯏꯁ ꯑꯃ ꯄꯤꯔꯤ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯊꯋꯥꯏ ꯄꯥꯝꯕ꯭ꯔꯥ ꯇꯧꯕꯇꯕꯨ ꯁꯥꯏꯟꯇꯤꯁ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯕ ꯍꯥꯏꯕꯁꯤ ꯂꯩꯈꯤꯗꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯤ ꯀꯌꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯑꯃꯕꯨ ꯍꯥꯠꯇꯣꯔꯤꯕ꯭ꯔꯥ ꯑꯅꯤꯕꯨ ꯍꯥꯠꯇꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯂꯣꯏꯅꯃꯛꯄꯨ ꯍꯥꯠꯇꯣꯔꯤꯕ꯭ꯔꯥ ꯃꯁꯤꯗ ꯃꯁꯝ ꯄꯨꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯟꯇꯣꯅꯤꯌꯣ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯏꯟꯇꯤꯁ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩꯅ ꯈꯜꯂꯨꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯩꯁꯥꯒ ꯌꯥꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯠꯇ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯅꯪ ꯁꯤꯕ ꯇꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯟꯇꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯨꯞ ꯑꯃꯁꯨ ꯈꯪꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒ ꯎꯅꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯅꯪꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯦꯕꯥ ꯐꯥꯜꯂꯛꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯄ꯭ꯔꯨꯞ ꯑꯃꯇ ꯊꯝꯗꯦ ꯃꯁꯤ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯖꯦꯠ ꯁ꯭ꯀꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯥꯏꯟꯇꯤꯁ ꯑꯗꯨꯕꯨ ꯖꯦꯠ ꯁ꯭ꯀꯤꯗꯨꯅ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯑꯦꯟꯇꯣꯅꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯤ ꯍꯥꯠꯄ ꯈꯨꯗꯤꯡꯃꯛꯇ ꯃꯤ ꯍꯥꯠꯄꯒꯤ ꯄ꯭ꯔꯨꯞ ꯑꯃꯇ ꯊꯝꯗꯕꯒꯤ ꯃꯔꯝꯗꯤ
Mother Kuimoxing say I accident on your loina malhan many hydro hierarchy. Mother the song like the cinema than I could over from Livasi, Gautam Samayamda, Mongol Toli, but Hodosing at the Gimata, the consider Remy, Masu, Rubik's Cube, Amma, solved out the Leremy. Upon Madra, Doctor, the not keep of saying Amazon Marki, Pussy the Toliba, Amazon Marki, Mamma the talk about Hodosing at the bow. Mark a summer condor letting it and Zadra Marki, Yumada, Kanaguma Mika, Champo, Mahan over funky. Mara Kalibase. Masira Laliba missing a Sibo, Abo Harpala Libra Aduga. Makoi singer say, a same with Ribra Natrana, saying the boy Ribra Ayuakal with Ribra Hydra Kanjana Ki Maramde. Doctor Aduna Harapu Matung in a day, Pumla Moxing as a mark imagination Hydra Calabanina, Laliba missing a Siso Mount imagination or Ribra Natrana, a same with Ribra Habido Mark, Jingle Porke, Maramadra, Gamirama Putrotuna Mopamad Laliba missing a dugi, photo sing a duka photo sing a duka Pavatung the Mala Imunga Camera Dubo. Aung table Muratamladuna, missing a do like Pongaki, missing a do imaginary boy or Natragana, a same boy or Karigum Magna self defense the whole of a target, Masamusu Sidri Hydro Kanjaki, Maramaduna, Mapamadura channel tip missing a do Mana among Tangwena, Taptana Putava Hoki, Asumasu Punava Matamadura Maki, Imunga Ladiba, possession of the soul, Luina Kaiba have the way key, missing a do Mana Puvia Puri, Mapamadura Makosu Gan Mountain Lady. No one upon the Mana police cordona, Mapamadura Mongo detective Bulai Hadana report Torome. Madigi Mapamadura, Mama Sata Tenakio, Inspector Aduga, Constable Dugalake. Mapamadura, Inspector Dunala, Mapamadura Mana, Conjuribase, Tori but hosting a Siso, Gautamna, Maki, imagination of Topang Altani Aduga, Emun Tugai capital Ribakia, a Siso, Maki, Wakalo, Altani Hadunarake. Tawada was home like the Inspector Dunahari, pumping the Tarabo Matamda, Gautam Diam was only by Habitoki, Maramde. Mana proof lay hydroharake, proof carino hydron hapon with a madura, Narang and one detector will up with a madura a photo of a hydroharake. Adu Targadi, photo tricarino hydra, inspector don't hapon with a madura mouse of camera to Tivas a key. Camera to Tivas upon with a madura, inspector to the market constable to the Haripase. Numidang to the Mango the detector clay hydromal conjure aduga, missing a dugi photo cap hydra, camera pile to the mala photo cap, hydra, imagination to war and one hydroharake. Mali inspector to the Kuptam Haragli none of bottle season Ragami Hale Aduga, Tirumatam than a body lembre, Hosina Mumi Punar Hydro Hale Aduga, Tirumatam than a camera mulembre, Mahomasida Kai, but to reversing a sea, Nang Nasaman to Punatra Hydromouse to Saudana, Mahomad labor position of the Tugaiba Hockey. Mana of labor position is to Gabi Maramdi, Kaliguma Masi case as a Mupala Putagadi. Mao Makoi department to like I number have to name Amazon Makoi superior singer Mahapo Amu. Transport Habi Vatar Hedro Kanjaki, Maramadrama, Kodo Sogopen, Hemam Kituna, Mahomadura labor position of Tugaraki Amazon, TV to Pad to Garaput and Jadra Mahomadura, Samira live corporate of Laki, Amazon Mana, River say, Inspector Sina Gotung Yumdula to the Poseki Amun to Gai capital Hedron Haraki, Wapam Tarabo Matamda, Masi in the Tobati, Gotung to Wungatan Heduna Muk Chenurami. Mother Inspector Kishore Patil and River say, Masidu to Gai capital Bumam Sangasi and the Tobonati. Mongol Kanagama Misagama Latuna, a detector having Mahal imagination of beginning Maramadra, Mayan Mongol Sanchala going to be wide and Haki, Wapam Matamda, reported singer to go to give out to Sanchala Kamas on Mahaki in the Punovo Horke. Mother Samirana, Gautam the River say, Mr. Gautam, not only a detector have seen young pro people on Mother Hadon Harapam Matamadra, Gautam Hare. Pro people say, Kaligumbo with double target Picatapani, Ado, a same with quality camera lumbing of the Suyam Yaw Hadon Mahapam Madrid Hodana. Mayum the reporters in a to the Ginatok to Chilake, Amazon, Mount Chelapum Batamada, Marke, Garden to the Marke camera to Tadu Labing Mong say Queen overfunky, Tawatabo, Gautam the camera to overfunky Amazon Marke car to Taurana, Mark Lamidasum Lake, Lamidasum Lapumatamu, the Kanaguma Misagam Goptambo, Tatana Kamki, the book of Tamati, Marke imagination, Kaladuna, Lupado, Hana Yangam the Mark, and the work guide thousands at Kiva the Wake. Madi Gotam Harley a single boy Natraganas change the boy with Aragaso. I give passport around Bani Hagadaba, sing but today palm the Hadun Harake. I give Pussy the Toki was a losing as a Arambang didn't have a say. Asomasum, I give him or a Pussy, I come among the Maramadra. Mayam the gay lam such a Hadun Mark, Gary told to the airport of Malaki. Manasomasum Lapomatamada Mark in Mamantaki, Angang will give Pussy making a donation of K Amazon Angang or Gimatamda. Mamaga Mapaga, Maka, Puna, Labugam the general living mong Siman Uzaki, Tawutabo. Mamaga Mapaga to Mamali talk to a Saki mong the Urban with a Madada. Mana Mamaga Mapaga say Masakti Kamangam Zakide. Mother the airport of La Pomata Madara, Tike Kalamda Matamada, airport of Pamli will appear to Haragli, Kalari Sakadam Hydra Hake. Mother Gotamso, Kalari Sakadam have say Masama Kanjakide, Maramadra.
ꯐ꯭ꯂꯥꯏꯠ ꯑꯁꯤ ꯀꯔꯝꯕ ꯐ꯭ꯂꯥꯏꯠ ꯁꯦꯗ꯭ꯌꯨꯜ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯀꯣꯜꯀꯇꯥꯅꯦ ꯃꯨꯝꯕꯥꯏꯅꯦ ꯒꯣꯋꯥꯅꯦ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯒꯧꯇꯝ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯃꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯃꯁꯤꯡ ꯑꯗꯨꯒ ꯃꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯐꯥꯕ ꯈꯣꯡꯊꯥꯡ ꯃꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯅ ꯃꯍꯥꯛꯅ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯒꯣꯋꯥ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯒꯣꯋꯥ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯃꯃꯥ ꯑꯗꯨꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯒꯣꯋꯥ ꯍꯥꯏꯔꯛꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯐꯥꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯒꯣꯋꯥ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯃꯤꯔꯥꯁꯨ ꯂꯧꯎꯕ ꯀꯌꯥ ꯃꯔꯨꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯔꯇꯤꯂꯥꯏꯖꯔꯁꯤꯡꯗ ꯄꯣꯌꯥꯟ ꯀꯌꯥ ꯃꯔꯨꯝ ꯌꯥꯟꯁꯤꯟꯕꯗꯒꯤ ꯄꯥꯝꯕꯤꯁꯤꯡ ꯂꯣꯏꯅ ꯁꯤꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯃꯁꯤꯗ ꯍꯦꯟꯗꯣꯔꯛꯇꯨꯅ ꯂꯧꯎꯕ ꯀꯌꯥꯁꯤꯡ ꯑꯃꯁꯨꯡ ꯁꯥ ꯁꯟ ꯖꯤꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯃꯤꯠ ꯅꯥ ꯅꯥꯇꯣꯟ ꯀꯌꯥꯗꯒꯤ ꯏ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯏꯗꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯗꯒꯤꯗꯤ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯒꯧꯇꯝ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯖꯒꯥ ꯑꯁꯤ ꯑꯩ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯣꯋꯥꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯒꯧꯇꯝꯕꯨ ꯉꯥꯎꯖꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯒꯧꯇꯝꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯒꯧꯇꯝꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯈꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯒꯧꯇꯝꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯕꯗ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯒꯤꯗꯤ ꯒꯧꯇꯝꯁꯨ ꯒꯣꯋꯥꯗ ꯃꯍꯥꯛꯀꯤ ꯌꯣꯠ ꯑꯃꯗ ꯇꯣꯡꯗꯨꯅ ꯁꯥꯟꯇꯤꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯕꯣꯠ ꯑꯃ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯌꯣꯠ ꯑꯗꯨꯗ ꯂꯥꯛꯈꯤ ꯁꯃꯤꯔꯥꯕꯨ ꯃꯍꯥꯛꯅ ꯇꯨꯔꯕꯤꯟ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥ ꯃꯍꯥꯛꯀꯤ ꯌꯣꯠ ꯇꯝꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯌꯣꯠꯀꯤ ꯊꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈꯤ ꯇꯧꯕꯇꯕꯨ ꯁꯃꯤꯔꯥ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯔꯤꯄꯣꯔꯇꯔ ꯑꯣꯏꯔꯤꯕꯅꯤꯅ ꯃꯍꯥꯛꯅ ꯒꯧꯇꯝꯒꯤ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯦꯝꯁ ꯕꯣꯟ ꯂꯣꯜꯂꯗꯨꯅ ꯌꯥꯝꯅ ꯌꯥꯡꯕ ꯕꯣꯠ ꯑꯃ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯅ ꯌꯥꯝꯅ ꯀꯦꯖꯨꯋꯦꯜꯂꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯁꯃꯤꯔꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯃꯦꯗꯤꯌꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝ ꯇꯥꯔꯒꯗꯤ ꯊꯤꯕ ꯍꯦꯛꯇ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯍꯪꯉꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯟꯇꯔꯚ꯭ꯌꯨ ꯃꯆꯥ ꯑꯃꯗ ꯂꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯈꯨꯝꯃꯤ ꯃꯗꯨꯅ ꯒꯧꯇꯝꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯅꯣ ꯈꯪꯗꯕ꯭ꯔꯥ ꯑꯩꯁꯦ ꯀꯅꯥꯝꯇꯒ ꯃꯤ ꯄꯨꯟꯗꯕꯤꯗ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯌꯦꯠꯄ ꯂꯥꯛꯂꯦꯅꯦ ꯃꯗꯨꯒꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯁꯤꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯑꯩꯅ ꯇꯤꯚꯤꯗ ꯊꯥꯒꯠꯂꯝꯗ ꯇꯥꯔꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯅꯠꯇꯕꯤꯗ ꯖꯦꯜꯗ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤ ꯃꯗꯒꯤ ꯁꯃꯤꯔꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯑꯣꯏꯕꯒꯤ ꯇꯧꯕꯤꯃꯜ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯕꯤꯇꯜ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯗꯤ ꯀꯔꯤꯝꯇ ꯇꯥꯁꯟꯅꯗꯕꯤꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥ ꯆꯠꯈꯤ ꯁꯃꯤꯔꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯌꯣꯠ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯊꯤꯜꯂꯛꯈꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯗꯤ ꯁꯥꯎꯕ ꯂꯣꯏꯈꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ꯭ꯔꯥ ꯅꯪ ꯁꯤꯕꯨ ꯏꯀꯥꯏꯕ ꯁꯥꯝ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣ ꯒꯧꯇꯝ ꯁꯔ ꯑꯩꯗꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯀꯩꯅꯣ ꯑꯗꯣꯝꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯁꯃꯤꯔꯥꯅꯦ ꯑꯥꯏ ꯅ꯭ꯌꯨꯁꯇꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣꯝꯒꯤ ꯐꯨꯇꯦꯖ ꯑꯗꯨ ꯑꯩꯅ ꯇꯤꯚꯤꯗ ꯊꯥꯒꯠꯈꯤꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯅꯤꯡꯁꯤꯡꯕꯤꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯈꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯂꯥꯛꯑꯝꯂꯤꯕꯗꯨꯁꯨ ꯁꯃꯤꯔꯥꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯏꯕꯁꯤꯁꯨ ꯁꯃꯤꯔꯥꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯒ ꯍꯟꯗꯛ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯒ ꯈꯔꯁꯨ ꯈꯦꯠꯅꯩ ꯍꯤꯌꯥꯔ ꯁ꯭ꯇꯥꯏꯜꯁꯨ ꯈꯦꯠꯅꯗꯨꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯑꯦ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯂꯥꯛꯑꯝꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯕꯤꯔꯤꯕꯅꯤꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯔꯥꯎꯅ ꯆꯣꯡꯖꯔꯝꯃꯤ ꯑꯅꯝꯕꯅꯗꯤ ꯐꯦꯟꯁꯤꯡꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯟꯕꯅꯤ ꯑꯗꯨꯒ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯝꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯩ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯦꯁꯕꯨꯛꯇ ꯑꯝꯇ ꯍꯥꯏꯖꯒꯦ ꯋꯥꯐꯝꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯨꯗ ꯅꯦꯠꯋꯥꯔꯛ ꯌꯥꯎꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯌꯣꯠ ꯑꯁꯤꯗ ꯋꯥꯏꯐꯥꯏ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯋꯥꯏꯐꯥꯏ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯒꯧꯇꯝꯕꯨ ꯏꯟꯊꯣꯛꯑꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯃꯍꯥꯛꯅ ꯃꯅꯨꯡꯗ ꯆꯪꯉꯛꯇꯨꯅ ꯌꯣꯠ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ ꯑꯃꯁꯨꯡ ꯁꯨꯄꯔꯁ꯭ꯇꯥꯔꯁꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯂꯩꯕꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯏꯟꯇꯔꯚ꯭ꯌꯨꯕꯨꯗꯤ ꯂꯧꯔꯔꯣꯏ ꯀꯩꯒꯤꯅꯣꯗꯤ ꯅꯪꯁꯨ ꯄꯤꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯤꯡꯗ꯭ꯔꯦ
ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯏꯃꯥꯖꯤꯟ ꯇꯧꯔꯝꯃꯤꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯅꯪꯅ ꯀꯔꯤ ꯈꯨꯝꯈꯤ ꯑꯇꯩꯗꯩꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯈꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯀꯥꯏꯕꯒ ꯍꯥꯏꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯏꯚꯤꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗꯨꯗ ꯚꯤꯇꯜꯁꯇ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯒꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯔꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯦꯔꯦꯛꯇꯔꯅꯤ ꯑꯗꯣ ꯑꯇꯩꯗꯩꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯏ ꯑꯗꯣ ꯐꯔꯦ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯑꯁꯦꯡꯕ ꯑꯣꯏꯍꯜꯂꯁꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯚꯤꯇꯜꯁ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨꯗꯤ ꯇꯧꯔꯔꯣꯏ ꯀꯣꯐꯤ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤꯗꯃꯛꯇ ꯒꯣꯋꯥꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯗꯨꯅ ꯄꯨꯟꯁꯤꯁꯤ ꯂꯦꯜꯂꯕꯁꯨ ꯂꯦꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯁꯨꯡ ꯀꯣꯐꯤ ꯑꯃꯇꯪ ꯅꯤꯡꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯁꯃꯤꯔꯥꯕꯨ ꯃꯍꯥꯛꯀꯤ ꯌꯣꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯄꯨꯡ 5:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯧꯇꯝꯁꯨ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯔ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯥꯛꯂꯦ ꯑꯩꯗꯤ ꯊꯥꯕꯨ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨ ꯐꯔꯦ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯣꯏ ꯑꯩ ꯈꯪꯒꯗꯕ ꯈꯔ ꯑꯗꯨꯝ ꯍꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯌꯥꯝꯅ ꯉꯛꯅ ꯀꯩꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯣꯏ ꯅꯪꯒ ꯑꯩꯒ ꯀꯣꯐꯤ ꯑꯃ ꯊꯛꯃꯤꯟꯅꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯔꯤꯒꯤ ꯀꯣꯐꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯒ ꯅꯪꯒꯗꯤ ꯁꯣꯝꯅꯇꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡ 5:30ꯗ ꯃꯁꯤꯗ ꯊꯦꯡꯅꯁꯦꯅ ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯝꯅꯇꯒꯤ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯖꯔꯅꯦꯂꯤꯁꯅꯤ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯣꯐꯤ ꯊꯛꯇꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯂꯨꯖꯗꯕ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯀꯣꯐꯤ ꯊꯛꯁꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣꯐꯤ ꯊꯛꯑꯝꯒꯅꯤ ꯑꯗꯨꯒ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯣꯛ ꯊꯥꯛ ꯉꯥꯡꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯉꯒ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯁꯥꯎꯔꯞ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯁꯇꯔ ꯒꯧꯇꯝ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯅꯉꯣꯟꯗ ꯉꯥꯎꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯖꯔꯅꯦꯂꯤꯁ ꯑꯣꯏꯕꯅꯤꯅ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯈꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯆꯠꯂꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯁꯃꯤꯔꯥꯅ ꯗ꯭ꯔꯦꯁ ꯑꯇꯣꯞꯄ ꯑꯃ ꯁꯦꯠꯂꯒ ꯅꯪ ꯉꯇꯥꯅ ꯂꯥꯛꯂꯕ ꯑꯩꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦꯅꯦ ꯑꯩꯒꯤꯗꯃꯛꯇꯒ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯃꯅꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯉꯥꯏꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯔꯨꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯁꯃꯤꯔꯥꯗ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯗ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯅꯤꯡꯗꯦ ꯉꯁꯥꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕꯤꯗꯣ ꯑꯃꯨꯛ ꯂꯥꯛꯂꯕ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯈꯟꯅꯕ ꯍꯧꯔꯝꯂꯕ꯭ꯔꯥ ꯍꯥꯏꯁꯦ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯃꯍꯥꯛꯅ ꯁꯦꯠꯂꯛ ꯆꯥꯔꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯇ ꯊꯦꯡꯅꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯒꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯗ꯭ꯔꯦꯁ ꯑꯗꯨꯒ ꯀꯝꯄꯤꯌꯔ ꯇꯧꯗꯨꯅ ꯌꯦꯡꯉꯝꯃꯤ ꯃꯈꯣꯏꯅꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯔꯅ ꯃꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯅꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯣꯐꯤ ꯊꯛꯀꯅꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯍꯣꯏꯅ ꯆꯨꯝꯃꯤꯅꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯐꯤ ꯊꯛꯄ ꯂꯥꯛꯄꯅꯤ ꯀꯣꯐꯤ ꯊꯛꯄ ꯅꯠꯇꯅ ꯀꯔꯤꯕꯨ ꯊꯛꯀꯅꯤꯒꯦ ꯐꯔꯦ ꯑꯗꯨ ꯀꯣꯐꯤ ꯌꯦꯡꯉꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯕꯤꯆ ꯑꯗꯨꯗꯗꯤ ꯀꯣꯐꯤ ꯊꯛꯑꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯝꯇ ꯎꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯨ ꯈꯔ ꯉꯥꯎ ꯕꯤꯌꯔ ꯈꯔ ꯊꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯐꯤ ꯐꯪꯕꯗꯤ ꯈꯔꯗꯤ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯗꯨꯅ ꯀꯣꯐꯤ ꯍꯪꯕ ꯆꯠꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯒꯧꯇꯝꯁꯨ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯁꯃꯤꯔꯥꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯁꯣꯛꯇꯨꯅ ꯌꯦꯡꯉꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯃꯤꯔꯥ ꯑꯁꯤꯕꯨ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕꯅꯤ ꯒꯧꯇꯝꯅ ꯃꯉꯣꯟꯗ ꯊꯦꯡꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯁꯨ ꯈꯤꯇꯪ ꯅꯣꯇꯤ ꯑꯣꯏꯔꯞ ꯇꯧꯗꯨꯅ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯖꯥꯏꯗ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛꯇ ꯇꯦꯁ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯔꯝꯃꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯊꯦꯡꯉꯛꯄꯗꯣ ꯑꯩ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯖꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯍꯪꯂꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯩ ꯑꯁꯤꯕꯨ ꯀꯝꯗꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯣꯖꯤꯡ ꯇꯧꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯆꯦꯞꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗꯤ ꯁꯃꯤꯔꯥꯁꯨ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯈꯣꯏꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯍꯪꯕ ꯃꯇꯝꯁꯤꯗ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯑꯦꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯐꯤ ꯂꯧꯕ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯝꯗ ꯄꯣꯅꯤꯇꯦꯜꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯑꯦꯟꯇꯣꯅꯤꯌꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯑꯦꯟꯇꯣꯅꯤꯌꯣꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯦꯟꯇꯣꯅꯤꯌꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯕꯣꯠ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯀꯕꯅꯤ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯀꯥꯏ ꯆꯠꯂꯤꯕꯅꯣ ꯅꯪꯕꯨ ꯏꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯏꯔꯣꯏꯃꯤꯟꯅꯕꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯀꯣꯐꯤꯁꯦ ꯍꯩꯗꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ
ꯃꯈꯣꯏꯅꯤꯗ ꯖꯤꯞ ꯑꯃ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯃꯈꯣꯏꯅꯤꯕꯨ ꯀꯟꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯃꯤꯔꯥꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯒꯥꯔꯤ ꯊꯧꯕꯕꯨ ꯑꯗꯨꯝꯅ ꯀꯅꯥ ꯊꯧꯅꯒꯦ ꯀꯅꯥꯅ ꯅꯪꯕꯨ ꯒꯥꯔꯤ ꯊꯧꯕ ꯇꯝꯕꯤꯔꯛꯀꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯈꯣꯏꯅꯤꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯅꯤꯅ ꯃꯈꯣꯏꯕꯨ ꯐꯣꯂꯣ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯒꯤꯗꯤ ꯃꯊꯪ ꯆꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯒꯧꯇꯝ ꯑꯃꯁꯨꯡ ꯁꯃꯤꯔꯥ ꯃꯈꯣꯏꯅꯤ ꯊꯦꯡꯅꯔꯤꯕ ꯎꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯦꯃꯦꯔꯥꯅ ꯂꯣꯏꯅ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯁꯤꯕꯨ ꯀꯝꯗꯧꯒꯦ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗ ꯗꯥꯏꯔꯦꯛ ꯍꯪꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯇꯅ ꯈꯨꯝꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯍꯪꯕ ꯃꯇꯝꯗ ꯈꯨꯝꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯍꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯉꯁꯥꯏꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯤ ꯁꯥꯕꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤ ꯁꯥꯕꯤ ꯁꯃꯤꯔꯥ ꯑꯅꯤꯃꯛ ꯑꯁꯤ ꯑꯃꯈꯛꯇ ꯑꯣꯏꯗꯨꯅ ꯒꯧꯇꯝꯗ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯇꯩ ꯑꯇꯩꯗꯤ ꯂꯥꯏꯔꯤ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯖ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒ ꯊꯥꯒꯠꯄ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯊꯦꯡꯉꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯒꯧꯇꯝꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯀꯥꯔꯅꯤꯚꯦꯜ ꯌꯥꯎꯕ ꯂꯥꯛꯈꯤ ꯀꯥꯔꯅꯤꯚꯦꯜ ꯌꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯊꯤꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯀꯣꯐꯤ ꯊꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯑꯩ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯂꯧꯒꯦ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯍꯥꯏꯔꯞ ꯉꯛꯂꯞ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯁꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯕꯤꯔꯥ ꯑꯩꯁꯦ ꯅꯪꯒꯤ ꯑꯦꯟꯖꯦꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯤꯒꯤ ꯃꯔꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯍꯪꯖꯤꯟꯅꯕ ꯁꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯣꯋꯥꯒꯤ ꯂꯣꯟꯗꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯐꯥꯗꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯍꯥꯏꯔꯞ ꯈꯜꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅꯗꯤ ꯁꯃꯤꯔꯥꯕꯨ ꯐꯥꯕꯁꯤ ꯄꯥꯝꯗꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯥꯎꯗꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯆꯃꯝꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯐꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯂꯥꯛꯂꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯗꯦ ꯒꯥꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯁꯤ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯁꯥꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯋꯥ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯇꯁꯦꯡꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯔꯣꯛ ꯁ꯭ꯇꯥꯔ ꯑꯃꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯃꯅ ꯅꯪꯉꯣꯟꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯃꯃꯜ ꯂꯩꯇꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯖꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯧꯇꯝꯗ ꯍꯥꯏꯈꯤ ꯒꯧꯇꯝꯁꯨ ꯆꯃꯝꯅꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯅꯪꯒꯤ ꯋꯥꯟ ꯗꯦ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯍꯟꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯣꯏꯍꯟꯕ ꯇꯥꯔꯒꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯅꯪ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯃꯤꯔꯥꯗ ꯍꯥꯏꯈꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯑꯩ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯄ꯭ꯔꯨꯞ ꯇꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯀꯤꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯐꯝꯗꯨꯅ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯑꯁꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯑꯁꯦꯡꯕ ꯃꯥꯟꯗ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯀꯣꯐꯤ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯅꯪ ꯌꯥꯝꯅ ꯁꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯣꯐꯤꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯂꯗꯨꯅ ꯁꯃꯤꯔꯥꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩ ꯁꯥꯎꯔꯦ ꯑꯩ ꯑꯁꯤ ꯑꯁꯦꯡꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯃꯤꯅꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯋꯥꯟ ꯗꯦ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯃꯨꯗ꯭ꯔꯗ ꯆꯣꯡꯊꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯃꯨꯗ꯭ꯔꯒꯤ ꯔꯦꯂꯤꯡ ꯂꯩꯔꯤꯕ ꯃꯄꯥꯟ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯔꯦꯂꯤꯡ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯇꯧ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯤꯕꯁꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯍꯪꯂꯤꯕꯁꯤ ꯁꯃꯤꯔꯥꯁꯤ ꯃꯍꯥꯛꯀꯤ ꯏꯃꯥꯖꯤꯅꯦꯁꯟ ꯍꯥꯏꯗꯨꯅ ꯈꯟꯖꯕꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯪꯈꯤꯕꯅꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯂꯦꯞꯄꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯊꯥꯖꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤ ꯑꯃꯗ ꯑꯥꯗ ꯑꯍꯜ ꯑꯅꯤ ꯐꯝꯂꯤꯕꯁꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯃꯤꯔꯥꯁꯤ ꯃꯍꯥꯛꯅ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁꯃꯤꯔꯥꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯀꯦꯟ ꯃꯁꯤꯡ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯗꯨꯒꯤꯗꯤ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯆꯣꯡꯊꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯀꯩꯅꯣ ꯑꯩꯗꯤ ꯏꯃꯥꯖꯤꯅꯦꯁꯟ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯕꯩ ꯁꯤꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯏꯃꯥꯖꯤꯅꯦꯁꯟ ꯅꯠꯇꯦ ꯅꯪ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯗ ꯑꯍꯜ ꯑꯅꯤ ꯐꯝꯂꯤꯕ ꯑꯁꯤꯅ ꯅꯪ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯑꯍꯜꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯌꯥꯝꯅ ꯆꯃꯝꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯊꯛꯇ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯗꯦꯀꯣꯔꯦꯁꯟꯒꯤ ꯕꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯁꯃꯤꯔꯥꯕꯨ ꯑꯃꯨꯛꯀ ꯀꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯟꯇꯣꯅꯤꯌꯣꯁꯨ ꯃꯍꯥꯛꯀꯤ ꯃꯤ ꯑꯅꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯌꯣꯒ ꯃꯍꯥꯛꯀꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯛꯈꯤꯕ ꯖꯨꯁꯀꯤ ꯀꯧꯇꯥ ꯑꯗꯨ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯗꯁꯕꯤꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯗꯔꯝꯂꯤꯕ ꯀꯦꯟ ꯑꯗꯨ ꯇꯥꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯗꯁꯕꯤꯟ ꯇꯝꯅ ꯍꯥꯊꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯗꯁꯕꯤꯟ ꯃꯅꯨꯡꯗ ꯀꯦꯟ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯦꯟ ꯑꯗꯨ ꯐꯪꯈꯤ ꯀꯦꯟ ꯑꯗꯨ ꯐꯪꯕ ꯃꯇꯝ ꯑꯗꯨꯗ ꯇꯟꯖꯥꯗꯨꯗ ꯁꯃꯤꯔꯥꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯗ ꯂꯥꯛꯂꯤꯕ ꯃꯁꯝ ꯄꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯐ꯭ꯔꯨꯠ ꯖꯨꯁ ꯑꯁꯤ ꯊꯛꯂꯗꯨꯅ ꯃꯍꯥꯛꯅ ꯀꯦꯟ ꯑꯁꯤ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯊꯛꯂꯝꯕ ꯖꯨꯁꯀꯤ ꯀꯧꯇꯥꯁꯤꯡ ꯑꯗꯨ ꯂꯪꯊꯣꯛꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯀꯦꯟ ꯑꯁꯤ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯊꯛꯏ ꯑꯃꯁꯨꯡ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯂꯝꯃꯤꯕ ꯀꯦꯟ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯆꯨꯝ ꯃꯐꯝ ꯑꯗꯨꯗ ꯖꯒꯣꯏ ꯏꯁꯩ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯀꯥꯔꯅꯤꯚꯦꯜ ꯇꯧꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯄꯥꯔꯇꯤ ꯀꯌꯥꯃꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯎꯈꯤꯕ ꯃꯁꯝ ꯄꯨꯟꯕ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯑꯁꯨꯝ ꯂꯥꯛꯈꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯒꯧꯇꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯒꯧꯇꯝꯕꯨ ꯃꯍꯥꯛꯅ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯌꯣꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛꯅꯗꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯋꯥꯍꯪ ꯑꯁꯤ ꯍꯪꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩ ꯀꯅꯥꯅೋ ꯍꯥꯏꯗꯨꯅ ꯍꯪꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯑꯩꯅ ꯇꯤꯚꯤꯗ ꯑꯩ ꯍꯥꯠꯄꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯈꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯇꯨ ꯆꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯦ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯦꯟꯇꯣꯅꯤꯌꯣꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯑꯩꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯖꯤꯞꯅ ꯅꯪꯕꯨ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯏ ꯑꯃꯁꯨꯡ ꯕꯣꯠꯅ ꯅꯪꯒꯤ ꯅꯀꯣꯛꯇ ꯊꯥꯗꯔꯛꯇꯨꯅ ꯍꯥꯠꯀꯦ ꯇꯧꯏ ꯑꯗꯨꯃꯛꯇꯕꯨ ꯅꯪ ꯍꯤꯡꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯃꯥꯜꯍꯜꯂꯗꯨꯅ ꯍꯥꯠꯄ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯗꯨꯃꯛ ꯍꯤꯡꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯅꯤꯅ ꯑꯩ ꯇꯟꯖꯥꯁꯤ ꯃꯥꯡꯍꯜꯂꯔꯣꯏ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯅꯣꯡꯃꯩ ꯑꯗꯨ ꯑꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥ ꯂꯥꯛꯇꯨꯅ ꯔꯣꯛꯁꯇꯥꯔ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯟꯇꯣꯅꯤꯌꯣꯁꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯇꯥꯟ ꯌꯥꯝ ꯆꯥꯅ ꯂꯥꯛꯏꯅꯦ ꯅꯪꯅ ꯑꯩ ꯍꯥꯠꯄ ꯃꯇꯝ ꯑꯗꯨꯗꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯍꯥꯠꯀꯗꯕ ꯇꯥꯏꯃꯤꯡ ꯑꯁꯤꯗꯁꯨ ꯃꯥ ꯂꯥꯛꯏ ꯌꯥꯝ ꯇꯟꯖꯥ ꯆꯥꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ ꯃꯥꯗꯤ ꯑꯗꯣ ꯃꯥꯁꯤ ꯅꯪ ꯍꯥꯠꯄꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯑꯩ ꯄ꯭ꯔꯨꯞ ꯑꯃꯗ ꯊꯝꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟꯁꯦ ꯍꯥꯟꯅ ꯍꯥꯠꯄꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯃꯍꯥꯛꯅ ꯁꯃꯤꯔꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝꯃꯤ ꯃꯗꯨꯗ ꯁꯃꯤꯔꯥ ꯑꯁꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯌꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯟꯇꯣꯅꯤꯌꯣꯗ ꯊꯥꯒꯤ ꯇꯧꯔꯛꯄ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯃꯤꯔꯥ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯑꯦꯟꯇꯣꯅꯤꯌꯣ ꯎꯅꯔꯤꯕ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯏꯃꯥꯖꯤꯅꯦꯁꯟ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯣꯡꯃꯈꯛ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯂꯧꯔꯤꯕ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯃꯤꯔꯥꯅ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯣꯡꯃꯈꯛ ꯅꯪꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯂꯧꯔꯤꯕ꯭ꯔꯥ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯂꯥꯏꯟ ꯑꯁꯤ ꯄꯣꯁ ꯌꯥꯝ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯅꯤꯔꯛ ꯍꯟꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯕꯨ ꯃꯍꯥꯛꯅ ꯇꯨꯍꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯗ ꯗ꯭ꯔꯒ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤ ꯗ꯭ꯔꯒ ꯑꯁꯤ ꯃꯍꯥꯛꯅ ꯀꯥꯔꯅꯤꯚꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯈꯤꯕ ꯗ꯭ꯔꯒ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯃꯍꯥꯛ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯒꯧꯇꯝꯅ ꯃꯍꯥꯛꯄꯨ ꯄꯨꯔꯗꯨꯅ ꯃꯍꯥꯛꯀꯤ ꯌꯣꯠ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ
Gautamsu Mahapu Nushirapa Koroke Amasung Mahapu Muna Yinjaduna Reme Gautam Amsung Samira to Tumna Ringit and Jadura Mahu Madura Masakanda Mika Laki Amasung Makoi Yod Aduda Kerosin Cameron Hajalami Amasung Yod Adubu Maitado Landana Makoi Mapam Madudagi Makoi Makoi Jetski Tonduna Tauduna Janake Taudu Maijalapi Mongado Gautamna Ngalgi Matamado Tina Hobako Manina Mal Samira Mapam Madudagi Kaladuna Putoroki Amasung Maki Yodagi Matakaduna Mahapu Perasud Ama Lilatuna Makso Bot Machamale Vituta Sung Taraduna Samira Perazuta Piladuna Mana Bola to Todun Laki Mana Botoduna La Pomatamada Me Camera Mongona Kutan Tanaraki Botas Samasam Tanra Pomatamada Makso Botala Lipa Missing Aduka Punabaya Punaki Amasung Samira Bukaladuna Mark Islandam the Tunki Noel Pomatamda Samira Suki Antari Amsum Hak Perazutagi Makar Tarduna Gian Mandul Limagimo, the Urubumatam, the Yamaksaki, Amazon Aquabi, Yelbumatamda, Gautam Sumapum, the Gian Mandul Tadul Lirame, Masu Gautam Yamala Junction, the Gautam Bohulubamatamada, Gautam Sumona Kanagum Sakam, Elector, Lemni Hydro Kanjatana, Mar Samirabo, Tang Thunder de K. Madi the Aquim of Cinematokan, Lakibano Aduga, Mapum Sida Equi, you ordered the Kale Hadron Homatamada, you ordered the Maquina Misadore, Galanunda the Koi, Muhane, Tetor Kihadunarki, Wapama the Tarabumatamda Samirana. Maui mu imagination holo malin haidunare Madi Samirana Gautam directly base Narang etektor of the Uri Kanano Aina Hadunare Madi Yota might have the Kanano we hadunare Maduso Aina Hadro Gautam Hare Bortagin of Homas at a Pudula Lipisakanano Nano Pudula Punatra Hadunarake Pumno say Nana imagination the Wangatani Naranum without home there is a kind of say Hybra Naranum without say Kanagum Sakara Latuna Quay or Aduna might have Hadun Nana Kalamani Aduga Ibu Kanabida with the Ibu Perasuta Punchaladuna, bought Logam of Homasita Pudu Laki Meduga, Perazuki Tori, the Nana Katakibana Hadunaraki. Pumla was in a Sinana, imagination of Wangatani. Missing the Quay detector of Vita with a coin of Homasita Laki. None of Homasita, imagination of Vita with a coin of Homasita, Kibin Haduna, Samirana Gotam the Haraki. Mother Gotamna, I know Haribako Moxon as a sing when he had Haraki, though with the Samira that has over Viakide. None of Homasita Gali, Pasalipamiam sing as a Nagi imagination Altani Aduga. I assume a poem lady. I assume the imagination had a mouse of poem with the gay. Kanaguma boating Lagra Hydra, Mating Nina without the GNK. Samira Chinki Matamadra, Samira gay. Bidu Kevin Adam of Madrata, Lembi Mong the Urba Matamda. Gautam Sukimana, the local letter plate, okay, Amsung, Mamataki Matamda. Samirana, Misakani Tokosaraka, have the interview on the PM Musai, Mapan Shiban the PM Musai, the way, dress sense the way Bidosing a do Mala, Luin okay, Amsung. A sing was a kaino have a common K. Madri Samirana, long number of homes Laliba, Charlesing a city Matini, had an automated Pisacano had an Homatamudra. Swai the total Sakiba bossing Aduna Makoy Botke and Jingamakon under Taroi. Maramadra Makoydigi helped me to become the Kandar Hadunarke. I quite my home said I quite Hotani, later to Pisi Hadunari. Maramadra, Nanga go one day girlfriend which have the Yari Hadunarke, or Homadutaru Matamda, Samira Suyam Haroke Amazon, Yarabran Hadunarke. Nang was young by Yarabran Hadunak Momatamudra. Yav the Yariatu Nanga say I imagination openina. Yarabugi Bukarikana Pelagin Hadunarke, Madura Samirana. I say a same when you can Hadunari. Madura, Paledu Target Pamu Hadra Pamali, Lepohari Lepali, sing the song to Wadram Chung Hale. A same board of Natra Haduna Samirana Hapu Matamuda. Nanga say a same was one way Madame de Nang. I know why we get say I imagination when I'm going to Hadunarke. Wahamu to Tarabumatam the Somakanda. Samira Super Prokchapa have the way away. Mother Samirana, none of Tatana Bita with a Icarito, Haripano Haduna, K, Wapon to Tarabumatamda. Gotam Nare. Oh, a little Garifale. I want to kiss Toro. Wapon to Tamatam the Samirana, Nambo Haduna K. Parapara to Taragade and one the Haktoro Hadunare. Maduda. Samira Sungam Haduna Hanjan Harame. Alu Taragadicho Medra. Nanga say, interview to Valapuna Pidune. Karigumana, Ibunusham Banapito, Betaragade. I know I see Yabon talked about Haduna K, Wapon to Tarabumatamda. Samira Subaba Chandra Makaza the Kistorme. Amazon Mapo Kanakana Kolame. Mari the Momanta Samirana, Gautam the Tokiba the Gumda. Karigumananga say I gave one girlfriend over Ibunuship and a Pito and Betoragade and Harry with the Magaram Gadamni. Nanga say in the below of the Pito Yam the Mali the Hadanarake, Wapamataru Matamda. Samira so Gautam Givanata Sanchela Mukistorme Amazon Kolame. Mari the Gautam Naraliva say, send the sea on the Pazay Haduna in a Mohana Hakibani Hadanare. Ovamuzaramdra. Gautam Samapoma Tulake, Malama Tulapamadra Samiranere. Kaligamba Ayasi, Nanga, saying when I had no Kambataragasu, one day girlfriend when they accept of the Brahad Harke, or from Tarabumatanda. Gautam Nasu,
ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯡꯀꯅꯤ ꯂꯣꯟꯗ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯂꯤꯛꯗꯤ ꯁꯃꯤꯔꯥ ꯑꯃꯁꯨꯡ ꯒꯧꯇꯝ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯒꯧꯇꯝꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯄꯥꯝꯃꯤ ꯐꯩꯅꯦ ꯔꯣꯛꯁꯇꯥꯔ ꯑꯃꯅ ꯖꯔꯅꯦꯂꯤꯁ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯒꯅꯤ TRPꯒꯁꯤ ꯌꯥꯝꯅ ꯋꯥꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯁꯃꯤꯔꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯊꯧꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯔꯅꯦꯂꯤꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ ꯅꯪꯒꯤ ꯅ꯭ꯌꯨꯁ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯒꯧꯇꯝꯅ ꯃꯤ ꯍꯥꯠꯄꯒꯤ ꯃꯔꯗꯔ ꯀꯦꯁ ꯀꯣꯚꯔ ꯇꯧꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯁꯃꯤꯔꯥꯅ ꯒꯧꯇꯝꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯁ ꯑꯗꯨ ꯐꯣꯡꯅꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯤꯡ ꯆꯠꯈꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯅ꯭ꯌꯨꯁ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯈꯣꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯑꯗꯨꯒꯨꯝꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯨꯝ ꯔꯣꯃꯥꯟꯇꯤꯛꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯄꯥꯝꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯄꯥꯝꯂꯛꯇꯕ ꯃꯤꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯈꯔ ꯌꯥꯟ ꯌꯥꯟꯗꯨꯅ ꯇꯧꯖꯔꯤꯕꯁꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯅ꯭ꯌꯨꯁ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯩꯈꯥ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯃꯆꯥꯗꯨ ꯍꯥꯏꯗꯨꯅ ꯒꯧꯇꯝꯗ ꯁꯃꯤꯔꯥꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯥꯃꯆꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦꯗ ꯀꯔꯤꯒꯤꯅꯣꯗꯤ ꯃꯥ ꯉꯥꯏꯍꯥꯛ ꯂꯩꯇ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏ ꯇꯧꯕ ꯏꯃꯥꯖꯤꯅꯦꯁꯟ ꯁꯤꯡꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯅꯨꯄꯤ ꯑꯃ ꯃꯥꯅ ꯇꯠꯇꯅ ꯎꯏ ꯀꯃꯥꯏ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯃꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯕ ꯅꯨꯄꯤꯗꯨ ꯃꯁꯛ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯈꯪꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯌꯦꯡꯉꯨꯁꯦ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯒꯤ ꯀꯦꯃꯦꯔꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯃꯃꯥꯡꯊꯛꯇ ꯇꯧꯈꯤꯕ ꯀꯥꯔꯟ ꯇꯨꯔꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯁꯤ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯁꯃꯤꯔꯥꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩꯒꯤ ꯄꯥꯎ ꯑꯁꯤ ꯐꯣꯡꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯅꯅꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯇꯒ ꯅꯛꯁꯤꯟꯅꯗꯕꯅꯤ ꯁꯨꯞꯅꯇꯒꯤ ꯅꯪ ꯈꯛꯇꯒ ꯅꯛꯁꯤꯟꯅꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯔ ꯅꯪꯕꯨ ꯄꯥꯝꯕꯁꯦ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯤ ꯑꯩꯒꯤ ꯃꯃꯥꯡꯊꯛꯀꯤ ꯃꯦꯃꯣꯔꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯃꯁꯤꯕꯨ ꯀꯅꯥꯝꯇꯅ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯁꯤꯕꯨ ꯅꯝꯇꯛ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯄꯥꯁ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯇꯨꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯒꯧꯇꯝ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯧꯒꯗꯕ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯥꯅ ꯈꯟꯖꯔꯨꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯡꯁꯤꯕꯕꯨ ꯂꯤꯂꯥꯗꯧꯅ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯕꯨ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ ꯅꯪ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯌꯥꯝ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯁꯃꯤꯔꯥ ꯂꯩꯔꯝꯗꯦ ꯁꯃꯤꯔꯥꯁꯨ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯊꯦꯡꯅꯔꯗꯨꯅ ꯃꯍꯥꯛꯁꯨ ꯑꯥꯏꯂꯦꯟ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯟꯗꯤꯀꯦꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯚꯤꯗꯤꯑꯣ ꯈꯔ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯒꯧꯇꯝ ꯅꯪꯒꯤ ꯃꯇꯥꯡꯗꯅꯦ ꯅꯪꯒꯤ ꯄꯥꯁ ꯂꯩ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯃꯤꯁꯛ ꯑꯁꯦ ꯑꯩ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯔꯤꯁꯔꯁ ꯀꯌꯥꯃꯔꯨꯝ ꯇꯧꯈꯤ ꯅꯪꯒꯤ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯑꯣꯔꯐꯥꯅꯦꯖꯇ ꯆꯠꯇꯨꯅ ꯍꯪꯈꯤ ꯑꯣꯔꯐꯥꯅꯦꯖꯇ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯪ ꯉꯁꯤ ꯆꯍꯤ 10 ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯟꯁꯄꯦꯛꯇꯔ ꯃꯣꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯃꯣꯍꯟ ꯑꯃꯨꯛ ꯎꯅꯈꯤ ꯏꯟꯁꯄꯦꯛꯇꯔ ꯃꯣꯍꯟ ꯎꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯪꯒꯜꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯑꯃꯇ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯦꯡꯅꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯅꯪꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯁ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯈꯜꯂꯨꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯔꯤꯁꯔꯁ ꯇꯧꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯨꯞ ꯑꯃꯇꯗꯤ ꯐꯪꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯑꯩꯒꯤ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯂꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯤ 3 ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯃꯈꯣꯏ 3ꯅ ꯆꯨꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯈꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤ 2 ꯊꯣꯛꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯃꯤꯁꯛ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯏꯃꯥꯖꯤꯅꯦꯁꯟꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯎꯍꯟꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕ ꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯣꯏꯊꯣꯛꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯃꯗꯨ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯑꯃꯨꯛ ꯒꯧꯇꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯔꯣꯜ 2 ꯂꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ
ꯃꯥꯏꯊꯤꯔꯕ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯦꯀꯣꯔꯗ ꯇꯧꯔꯝꯗꯨꯅ ꯊꯝꯂꯝꯂꯕꯅꯤ ꯑꯗꯨꯒ ꯑꯩ ꯆꯠꯂꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯃꯥꯡꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯁꯦꯡꯗꯕ ꯅꯪꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯅ ꯃꯍꯥꯛꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯁꯃꯤꯔꯥꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯒꯧꯗ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯎꯇꯨꯞ ꯑꯗꯨꯅ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯖꯦꯠ ꯁ꯭ꯀꯤ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯖꯦꯠ ꯁ꯭ꯀꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯈꯤꯗꯦ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯖꯦꯠ ꯁ꯭ꯀꯤ ꯑꯗꯨ ꯃꯍꯥꯛꯅ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯃꯤꯔꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯆꯦꯜꯂꯛꯇꯨꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇꯒꯤ ꯏ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯇꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯄꯥꯁ ꯑꯝꯇ ꯂꯩꯇꯦ ꯅꯪꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯑꯦꯇꯦꯛ ꯀꯌꯥꯃꯔꯨꯝ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯃꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯅꯪꯉꯣꯟꯗꯅꯤ ꯃꯈꯣꯏꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯑꯣ ꯍꯟꯗꯛꯇꯤ ꯅꯪꯅ ꯃꯁꯤ ꯑꯣꯏꯅ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯔꯕꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯖꯤꯞꯅ ꯊꯣꯡꯒꯦ ꯇꯧꯕ ꯕꯣꯠ ꯊꯥꯗꯔꯛꯄꯁꯤꯡ ꯑꯗꯣ ꯑꯩꯕꯨ ꯍꯥꯠꯅꯕ ꯅꯠꯇꯦ ꯅꯪꯕꯨ ꯍꯥꯠꯅꯕꯅꯤ ꯃꯈꯣꯏꯅ ꯇꯥꯟꯅꯔꯤꯕꯁꯤ ꯅꯪꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯑꯩꯒꯤꯗꯃꯛꯇ ꯍꯥꯠꯅꯤꯡꯉꯥꯏ ꯃꯔꯝꯁꯨ ꯑꯝꯇ ꯂꯩꯇꯅ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟ ꯍꯥꯠꯂꯝꯂꯅꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯀꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯅꯪ ꯉꯁꯤ ꯍꯤꯡꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯂꯩꯕ ꯃꯇꯝꯗ ꯁꯦꯐ ꯑꯣꯏꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯅ ꯃꯍꯥꯛꯄꯨ ꯈꯝꯈꯤ ꯑꯃꯁꯨꯡ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯔꯤꯌꯦꯜ ꯅꯠꯇ꯭ꯔꯒꯅ ꯐꯦꯛ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯁꯤ ꯊꯥꯖꯕ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯪ ꯊꯥꯖꯔꯝꯕꯁꯨ ꯌꯥꯏ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯄꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯊꯥꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯊꯥꯖꯩ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯑꯩ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯗꯣꯛꯂꯨꯒꯦ ꯃꯤꯅꯤꯠ ꯑꯅꯤꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯍꯥꯏꯔꯞ ꯆꯤꯡꯅꯔꯞ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯧꯇꯝꯗꯒꯤ ꯂꯥꯞꯅ ꯆꯦꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯒꯧꯇꯝ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯒꯧꯇꯝꯗꯒꯤ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥꯃꯔꯨꯝꯁꯨ ꯂꯥꯛꯈꯤ ꯒꯧꯇꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯥꯗ ꯈꯪꯕꯤꯔꯛꯈꯤꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯁꯃꯤꯔꯥꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯈꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ ꯒꯧꯇꯝꯁꯨ ꯒꯣꯋꯥꯗꯒꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯃꯤꯔꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝꯗꯤ ꯁꯃꯤꯔꯥꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯃꯤꯔꯥꯒꯤ ꯃꯌꯨꯝꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯟꯇꯣꯅꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯃꯤꯔꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯁꯨ ꯒꯧꯇꯝꯒ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯔꯝꯗꯦ ꯒꯧꯇꯝꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯈꯔ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯁꯃꯤꯔꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯕꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯇꯞꯇꯅ ꯐꯨꯊꯔꯝꯃꯤ ꯑꯁꯨꯝ ꯐꯨꯊꯕꯗꯒꯤꯗꯤ ꯁꯃꯤꯔꯥꯁꯨ ꯃꯤ ꯈꯠꯅꯕꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯜꯂꯛꯈꯤ ꯃꯩ ꯊꯥꯜꯂꯛꯄ ꯑꯗꯨꯗ ꯒꯧꯇꯝꯅ ꯉꯁꯥꯏꯗꯒꯤ ꯐꯨꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯁꯃꯤꯔꯥꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯃꯈꯣꯏꯕꯨ ꯐꯨꯊꯈꯤꯕꯅꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯃꯈꯣꯏꯗ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯃꯤꯔꯥꯗꯁꯨ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯃꯤꯔꯥꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯑꯃꯁꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯁꯥꯎꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯗ꯭ꯔꯦ ꯑꯩꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯒꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯨꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯁꯃꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯃꯤꯔꯥ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯑꯗꯨꯃꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯗꯒꯤꯗꯤ ꯒꯧꯇꯝꯅ ꯁꯃꯤꯔꯥꯒꯤ ꯃꯃꯥꯡꯗ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯁꯃꯤꯔꯥ ꯑꯩ ꯅꯉꯣꯟꯗ ꯁꯣꯔꯤꯁꯨ ꯍꯥꯏꯔꯦꯗꯅ ꯑꯗꯨꯒ ꯍꯦꯞꯄꯤ ꯕꯥꯔꯗꯦ ꯇꯧꯕꯇꯕꯨ ꯁꯃꯤꯔꯥꯅ ꯒꯧꯇꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯕꯨ ꯀꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯇꯧꯒꯗꯕ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯔ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯁꯃꯤꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯆꯨꯝꯂꯝꯒꯅꯤ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯐꯔꯦ ꯑꯩ ꯍꯣꯡꯉꯨ ꯍꯥꯏꯕꯁꯨ ꯍꯣꯡꯂꯒꯦ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯁ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯧ ꯍꯥꯏꯕꯁꯨ ꯊꯥꯖꯔꯒꯦ ꯑꯩꯕꯨ ꯇꯟꯖꯥ ꯑꯝꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯃꯤꯔꯥꯅ ꯁꯥꯎꯗꯨꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯏ ꯅꯪ ꯍꯣꯡꯒꯦꯔꯥ ꯍꯣꯡꯉꯣꯏꯔꯥ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇꯕꯨ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯁꯃꯤꯔꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯨ ꯅꯪꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯅ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯥ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯃꯤꯟ ꯑꯗꯨ ꯒꯧꯇꯝꯗ ꯐꯪꯈꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯦ ꯍꯣꯡꯉꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯁꯃꯤꯔꯥ ꯀꯩ ꯇꯧ ꯍꯥꯏꯔꯤꯕꯅꯣ ꯅꯪꯅ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯁꯨ ꯁꯥꯎꯗꯨꯅ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇꯦ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯀꯅꯥꯝꯇꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯅꯤ ꯑꯩꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯅꯤ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯩꯒꯤ ꯄꯥꯁ ꯂꯩꯇꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯔꯥꯟꯕꯁꯤꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯄ ꯑꯝꯇ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯖꯤꯟ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯑꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯝꯊꯥꯛꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯟꯇꯣꯅꯤꯌꯣꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯁꯃꯤꯔꯥꯕꯨ ꯐꯥꯗꯨꯅ ꯊꯝꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯑꯩꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯊꯝꯂꯦ ꯑꯃꯁꯨꯡ ꯅꯪꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯦ ꯃꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯅꯤ ꯁꯃꯤꯔꯥꯁꯨ ꯀꯤꯃꯟꯈꯤꯗ꯭ꯔ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯉꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯥꯡ ꯊꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯎꯅ ꯃꯁꯤ ꯑꯩ ꯏꯃꯥꯖꯤꯅꯦꯁꯟꯅ ꯈꯜꯂꯕꯅꯤ ꯑꯗꯨꯒ ꯑꯩ ꯀꯔꯤꯝꯇ ꯔꯤꯌꯦꯛ ꯇꯧꯗ꯭ꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯃꯅꯤꯡꯗ ꯃꯤ ꯃꯔꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯎꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯑꯩ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯂꯥꯛꯑꯣ ꯁꯃꯤꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯃꯤꯔꯥꯕꯨ ꯀꯧꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯒꯧꯇꯝꯗ ꯐꯨꯔꯝꯃꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯃꯤꯔꯥ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯩ ꯃꯁꯤ ꯃꯈꯣꯏꯅ ꯐꯨꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯃꯥꯖꯤꯟ ꯇꯧꯕꯅꯤ ꯑꯩ ꯀꯔꯤꯝꯇ ꯔꯤꯌꯦꯛ ꯇꯧꯗ꯭ꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯠꯇꯅ ꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯒꯧꯇꯝꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥꯖꯤꯅꯦꯁꯟꯕꯨ ꯑꯣꯏꯒꯦꯔꯥ ꯑꯁꯦꯡꯕꯕꯨ ꯑꯣꯏꯒꯦꯔꯥ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯅꯪꯕꯨ ꯈꯨꯗꯣꯡ ꯊꯤꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯀꯣꯟꯕ ꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯅꯈꯣꯏꯕꯨ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯔꯗꯨꯅ ꯍꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯅ ꯌꯥꯔꯦ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯀꯅꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯁꯨ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯕꯣꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯩꯉꯣꯟꯗ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯣꯁ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯥ ꯆꯨꯝꯂꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯅ AG1 ꯒ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯈꯔ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕꯗꯣ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯒ꯭ꯔꯦꯟꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯀꯌꯥꯃꯔꯨꯝꯗ ꯑꯋꯥꯕ ꯄꯤ ꯑꯃꯁꯨꯡ ꯂꯩꯅꯥ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯛꯏ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄ ꯄꯥꯝꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯟꯗꯣꯛꯂꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯁꯤꯟꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯨꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯁꯥꯏꯅꯥꯏꯗ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯃꯍꯥꯛꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯟꯇꯣꯅꯤꯌꯣꯗꯨꯒ ꯎꯅꯕ ꯆꯠꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯁꯤꯔꯤꯕ꯭ꯔꯥ ꯆꯪꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯣꯠ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ AG1ꯒꯤ ꯆꯤꯌꯔꯃꯦꯟꯒ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯦꯟꯇꯣꯅꯤꯌꯣꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯔꯤꯕꯅꯤ ꯑꯗꯨꯅ AG1ꯒꯤ CEO ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯤꯡꯅꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯁꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯈꯣꯏꯅ ꯁꯥꯏꯟꯇꯤꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯔꯤꯄꯣꯔꯠ ꯁꯦꯝꯃꯛꯇꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯦꯟꯇꯣꯅꯤꯌꯣ ꯀꯧꯏ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯁꯤꯅ ꯃꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯣꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯕꯣꯁ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥ ꯈꯪꯉꯤ ꯅꯪꯒ ꯀꯅꯥ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ
Madurai Gautam Lamine had Harry, Masi Wapam Masi Gautam Kamra Mumatamda, Kangde, Masi Wapam Masi Yam Luba Wapam Wivenina. I know Masi Matang say a topany had among high kibini adobo. Masi Matang said, Sarda Hanak Pau Piber Pagan had a Mapam Sir Libin had in her key. Papa Mataro Matam the Makoy Bosa to Herrick Libasi. None of Madrid Tabado, Yam upon the Chumnatowe, Madam De. Antonio Sumal, political the Contangela Tabanina Masigi Matang say mentioned the Vidamata. I want the Lupacaro Yankee Pira Kibani, Aduga. Nangna, Nangitawai do Gipo and a Pibidon Lovely, Masi Wapamasi, Conam to the Fontokan Wadun Herke. Masino Tola Makoy Bosa to so, Antonio Lake Rapizimso, a queen of Kamangamle. Madi Gautamso, washroom da, Mauso Tabatang Matamadra, Antonio Sumakoy, washroom at Changai. Tasing Havatagati, Antonio so, Samiragi Boski, Mam the Chalamdre, Mauso, washroom at Chapo Matamadra, Gautam the Mapu, Uraduna, Marky imagination Hydro Kanki, Tawitabu Gautam Sunapati, Manata Chila Matamadra. Nobody on a Pacalami Musung no Misaturketa with Jadra, Gautan the Markin away the Munke. Madidi, Gautan Hare. Mama to give Matam the Nanga, you never Matamda, I imagination da. Nanga no may say, Adamuk and one number leveni, at the Wantakte, Kidam Hontoke, I know in Nange, Pamu and Hare. Pamum later Wagimo with Ubamatamadda. Mapam was the Karadi, Pamam Leonie. Commodoro Pamu and a Pamali. Madidi Maso, Kinakina Pamke. Madidi Gautan Hare. Samirana proved away I pass under the Tina Adabo, Nang sing a Sijong totally. Maramaduna, Nang say I imagination. Why do I get a woman to Madura, no part of one and get a woman to Madura, Goptan the Mapu thingy, Amazon Man, I don't ever say, Masay imagination. None of one on my yard, I know when Angani had a key. Malnati, I know Nangi Matan imagined over Sepam de, Aduga. I know, only Basij market the Montani. Adu Man so only had to Calibani. Maramadura Nanga say I mount a mon allowed to know the Mata Masi, who listens to saw white and I'm going to pick Libani. Adu Nanga say in a hard trip how they Nanga say I mount the Mok who turn lane. Adu Doctor Singers in a gully piragli a palm day. Karikumbanang Patagadi, I gave my pale, I do not Calibani, I give Bastley head of Calibani. Adu Nanga say in a same bow in a Calibani, top of the Wanang de Sang Musunati. Maramadura Nandi, she keeping away in a fire, I don't have a key. Malay gold on the part of a winner of Ladra. I know how to palm in Pacific Madamasin and come right on Hangi. Mother and the father of county had a key. Mandi go to marry, say couldn't come among the Gawada. I near gave my pane, Puna, Basam the Chapani, Maduda, Pata me a homely, me a home Madura so money. I give my babu so hatokre, Aduga, I did jelakle. Though with the one meet Adudagi, I know Mohana with the Mataquiti Tiraglibani. Aduga in a Namuhana, one of them at the Madura Nakoya homestead, Adamu Hatway. Aduga Masina, you warini, I gave Lamin Kumi worry, Pazadra. Somnakandi, Antonio de, whom one not pick up by the key. Polimasigo was it was here. Other doctor helping Matungina, Karigum in a Kulicha of Taragadi. Nangasi monk in Hadon Haribani. Though the way in a Masi Kulis is out in Mota, Nanga no way Gulimar was in a job of Parvitra Hadana, no way do Mana, no father Namlame. I get them and come by what is it. I know what Matelamo in the Hadon Haraki. Madi Antonio so Pacana sort of better with Holopai Matamada. Kaguna the minus or holiday. Aduga. Nangasi Igi Manglanda, Hingandro Tambagira Nanaso Honjaripese, Pare Nam Hatopiragalore, Ado, Nanga River with a second no hat and a key, Wapama the Tarabumatam the Antoniona. I see a same when he had in Harry. Mother de Gotham so Hon Rocky Amazon Man had a say. Masi Wapamase, I know Habamatam Drakanam Tazadi, Adubo. So with the Nasana Nasasi, a same when he had no Kanjari when he had no Noctuna. Mon Antonio no Mina Cataton hard key. Mato would the Soma Conda Samira so no making Makolta had in Chintoraki Amazon. Mana Gotham Mukoti Tirame, Marie de Gotham to Tole, Gotham Tolopum Matamadura, Samirana, Karimakono had in her Pomatamudura, Aina Masampun Manupad Hotway, Nasi de Gate, imagine the Oro had in her key, Asum Toduna, Samirasu was from Manung Changai, was from Manung Chango Matamuda, Antonio Gassi Bakjan, Rotadul, the Mimo, the Urban Matana Mark Yana Kiki, Amazon, told it with the Yana Pocket Pipe to Soy K. Marie de Gotham National to Yamu Matamudra, Samiraso, Asi Bakjan, the Udun, the Mimo, the Urban Matamda. Magasi asing bagi nang namita ubra hadun hare masi asing bra hadun hangi madra mani hadun samiran harake madigi Gautam so no padu manata chanduna karigumba masigi no pasina asing boyam taragadi ayi wari se asing mane ayi pasi wari asing mane ayi mai pale haduna samirada harake karigumba magasina asing boy taragadi atoba mi ani dusule aduga makoi se kanano habasi masigi mi sen sujo shoida khangani hadun harake tabudabu no padri mahana imagination haduna hatolu rabanina Mana no padra interrogation to get a woman tamado. How Kivana no padre gay, current to come on kide. Gautam so Iamaka by Habido came Mark Kodam Sagotuna, no padre no main hundred and a couple of May. Mark in Hatokre, Aduga, Aigi, Paskim Matang Sida, Kanan Habitri, no either Mount Matayan Saba Habido K.
ꯃꯗꯨꯒꯤꯗꯤ ꯕꯣꯗꯤ ꯑꯗꯨꯕꯨ ꯖꯪꯒꯜ ꯑꯃꯗ ꯃꯈꯣꯏꯅꯤꯅ ꯍꯨꯟꯗꯣꯛꯄ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯑꯩꯅ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯃꯁꯤ ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯃꯗꯨꯗ ꯒꯧꯇꯝꯅ ꯁꯃꯤꯔꯥꯅ ꯈꯥꯟꯅ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯅ ꯃꯍꯥꯛꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯒꯧꯇꯝꯅ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯁꯃꯤꯔꯥꯅ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯃꯈꯣꯏꯗꯤ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯤ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯗꯨꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯥꯁꯀꯤ ꯃꯔꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯥꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯥꯖꯅ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯣꯋꯥ ꯆꯠꯂꯝꯗꯥꯏꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯀꯦꯃꯦꯔꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯇꯣ ꯀꯌꯥꯃꯨꯛ ꯀꯥꯞꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯋꯥꯔꯤ ꯄꯨꯝꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯃꯤꯔꯥꯅ ꯃꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯏꯃꯥꯖꯤꯅꯦꯁꯟ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒꯧꯇꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯒꯧꯇꯝꯒꯤ ꯃꯌꯨꯝꯗ ꯐꯨꯅꯕ ꯆꯩꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯅꯤꯡꯁꯤꯡꯗꯨꯅ ꯐꯨꯅꯕ ꯃꯇꯝ ꯑꯗꯨꯗ ꯐꯨꯅꯕꯗ ꯀꯦꯃꯦꯔꯥꯗꯨ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯗꯦꯟꯗ ꯂꯥꯛꯇꯨꯅ ꯀꯦꯃꯦꯔꯥꯗꯨꯕꯨ ꯂꯧꯈꯠꯈꯤ ꯁꯃꯤꯔꯥꯁꯨ ꯀꯦꯃꯦꯔꯥꯗꯨꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯦꯃꯦꯔꯥꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯝꯕꯅꯤꯅ ꯐꯖꯅ ꯎꯔꯝꯗꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯗ ꯐꯣꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯖꯨꯝ ꯇꯧꯕ ꯃꯇꯝꯗ ꯃꯌꯦꯛ ꯁꯦꯡꯉꯝꯗꯦ ꯇꯧꯕꯇꯕꯨ ꯀꯤꯄꯦꯗ ꯑꯗꯨꯗ ꯈꯨꯠ ꯊꯝꯕ ꯃꯇꯝ ꯑꯗꯨꯗ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯊꯤꯔꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯈꯤ ꯍꯥꯏꯕꯗꯤ ꯈꯨꯕꯤ ꯑꯗꯨꯅ ꯀꯗꯥꯏꯗ ꯅꯝꯕꯅꯣ ꯍꯥꯏꯕꯗꯨ ꯐ꯭ꯔꯦꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯃꯝ ꯌꯥꯎꯔꯝꯕꯒꯤ ꯐ꯭ꯔꯦꯝꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯗꯨꯅ ꯀꯔꯝꯕ ꯅꯝꯕꯔꯗ ꯅꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯗꯨꯅ ꯃꯤ ꯑꯗꯨꯒꯤ ꯕꯣꯁꯇ ꯐꯣꯟ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯂꯩꯐꯝ ꯑꯗꯨ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨ ꯇꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯃꯤꯔꯥ ꯑꯃꯁꯨꯡ ꯒꯧꯇꯝ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯑꯍꯜ ꯑꯃ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯪꯂꯤꯕꯁꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝ ꯀꯟꯅ ꯐꯨꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯒꯧꯇꯝꯒꯤ ꯃꯈꯣꯡ ꯀꯣꯟꯖꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏ ꯌꯨꯝꯒꯤ ꯕꯦꯜ ꯑꯗꯨꯕꯨ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯈꯤꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯣꯝꯁꯨ ꯈꯟꯕꯤꯗꯨꯅ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯑꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯂꯥꯛꯀꯗ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯒꯧꯇꯝ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯃꯈꯣꯏꯕꯨ ꯑꯩꯅ ꯅꯪꯒꯤ ꯅꯌꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯅꯤ ꯅꯪꯕꯨ ꯎꯅꯕ ꯑꯩ ꯅꯣꯡꯃ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯕꯨ ꯏꯃꯥꯖꯤꯅꯦꯁꯟꯅ ꯈꯜꯂꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯕꯨ ꯌꯦꯡꯂꯝꯗꯕꯤꯗ ꯆꯠꯈꯤ ꯇꯤꯚꯤꯗ ꯐꯣꯡꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯈꯤꯕꯅꯤ ꯇꯤꯚꯤꯗ ꯅꯍꯥꯛꯅ ꯃꯤ ꯑꯃ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯇꯥꯔꯒꯗꯤ ꯑꯩꯕꯨꯁꯨ ꯑꯗꯨꯝꯅ ꯍꯥꯠꯄꯤꯒꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯊꯥꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯂꯨꯁꯟ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯑꯩ ꯅꯪꯒ ꯗꯥꯏꯔꯦꯛ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒ ꯑꯩꯒꯗꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯊꯣꯛꯈꯤ ꯆꯍꯤ ꯀꯨꯟꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩ ꯑꯁꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯒꯣꯋꯥꯗ ꯑꯩꯁꯨ ꯇꯦꯛꯁꯤ ꯊꯧꯗꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯅꯣꯡꯃꯗꯤ ꯅꯨꯄꯥꯅꯤ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯇꯦꯛꯁꯤꯗꯨ ꯇꯣꯡꯉꯝꯃꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯃꯥꯒ ꯅꯄꯥꯒ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯨꯕꯨ ꯐꯣꯂꯣ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯈꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯅꯈꯣꯏ ꯒꯥꯔꯤꯗꯨ ꯁꯨꯝ ꯇꯥꯟꯅꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯪꯕ ꯃꯇꯝꯗ ꯂꯟꯗꯟꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯂꯟꯗꯟ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯐꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯧꯕꯇꯕꯨ ꯂꯟꯗꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯚꯤꯖꯥ ꯂꯧꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯕꯅꯤ ꯂꯟꯗꯟꯗ ꯂꯩꯔꯤꯕ ꯀꯦꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯟ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯦꯕ ꯊꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯕꯁ ꯑꯗꯨꯁꯨ ꯃꯐꯝ ꯌꯧꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯅꯕ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯩꯒꯤ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯆꯪꯂꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯗꯤ ꯅꯃꯥ ꯅꯄꯥꯅ ꯆꯦꯜꯂꯨ ꯍꯥꯏꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯕꯁ ꯑꯗꯨ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯄꯣꯌꯣꯝ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯌꯣꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯈꯤ ꯕꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯕꯨ ꯇꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯉꯥꯡꯅꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯊꯦꯝꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯅ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯒꯤ ꯕꯣꯗꯤꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯇꯦꯛꯁꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯄꯩꯁꯥꯅ ꯂꯩꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯪꯅ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯩꯁꯥꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤna ꯃꯤꯌꯥꯠꯄ ꯑꯅꯤꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯊꯋꯥꯏ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯩ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗꯦ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯂꯟꯗꯟꯒꯤ ꯚꯤꯖꯥ ꯄꯥꯝꯕꯅꯤꯅ ꯃꯈꯣꯏꯅ
ꯚꯤꯖꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯈꯤ ꯑꯃꯁꯨꯡ ꯄꯩꯁꯥ ꯈꯔꯃꯔꯨꯝꯁꯨ ꯄꯤꯔꯝꯃꯤ ꯑꯩꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯕ ꯇꯥꯈꯤ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕꯨ ꯃꯐꯝ ꯑꯃꯗ ꯑꯩꯅ ꯇꯧꯔꯗꯨꯅ ꯐꯝꯍꯟꯈꯤ ꯃꯐꯝ ꯑꯗꯨꯗ ꯎꯅ ꯁꯥꯕ ꯂꯩꯊꯤ ꯑꯅꯤ ꯑꯃꯁꯨ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯃꯛꯈꯤ ꯑꯃꯁꯨꯡ ꯁꯃꯤꯔꯥꯁꯨ ꯅꯍꯥꯟꯒꯤ ꯒꯧꯇꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯒꯧꯇꯝꯁꯨ ꯃꯃꯥ ꯃꯄꯥ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯖꯒꯥꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯅ ꯀꯞꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯤꯕꯒꯤ ꯐꯨꯝꯕꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯕꯨ ꯁꯤꯈꯤꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯅꯃꯥꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯈꯤꯕꯅꯤ ꯍꯜꯂꯛꯆꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯗꯤ ꯆꯥꯛꯂꯤꯕꯅꯤꯅ ꯅꯨꯄꯥꯗꯨꯅ ꯊꯤꯅ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯉꯥꯡ ꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯗ ꯅꯪꯒꯤ ꯏꯃꯥꯁꯦ ꯁꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯪ ꯆꯥꯛ ꯆꯥꯕ ꯇꯨꯝꯕ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯅꯊꯟꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯅꯪ ꯀꯟꯕ ꯇꯥꯏ ꯅꯪ ꯅꯊꯧꯅꯥ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯒꯧꯇꯝꯗ ꯃꯄꯥꯅ ꯄꯤꯔꯝꯕ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯤꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯅꯪꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ ꯉꯁꯤ ꯅꯪꯉꯣꯟꯗ ꯃꯁꯤ ꯄꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯈꯪꯌꯥꯡ ꯌꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤ ꯅꯪꯒꯤꯅ ꯄꯣꯠꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯄꯣꯠ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯣꯠꯌꯣꯝ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯣ ꯑꯃꯒ ꯔꯨꯕꯤꯛꯁ ꯀ꯭ꯌꯨꯕ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯕ꯭ꯔꯤꯇꯤꯁ ꯀꯣꯏꯟꯅꯤ ꯍꯥꯏꯕꯗꯤ ꯂꯟꯗꯟꯒꯤ ꯄꯩꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯗꯨꯅ ꯗꯥꯛ ꯃꯌꯥꯝ ꯇꯥꯔꯕ ꯔꯨꯕꯤꯛꯁ ꯀ꯭ꯌꯨꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯀ꯭ꯌꯨꯕ ꯑꯁꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯥꯟꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕꯒꯤ ꯇꯦꯛꯅꯤꯛ ꯑꯃꯁꯨ ꯇꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯦꯃꯣꯔꯤ ꯈꯛꯇꯪ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯂꯟꯗꯟꯗ ꯂꯩꯕ ꯃꯥꯏꯀꯦꯜꯗ ꯐꯣꯟ ꯇꯧꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯂꯟꯗꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯂꯟꯗꯟꯗ ꯑꯩꯒꯤ ꯀꯣꯟꯁꯔꯠ ꯀꯌꯥꯒꯤ ꯃꯦꯅꯦꯖ ꯇꯧꯕ ꯃꯦꯅꯦꯖꯔꯅꯤ ꯃꯉꯣꯟꯗ ꯑꯩ ꯂꯟꯗꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯃꯤꯔꯥꯅ ꯀꯩꯅꯣ ꯀꯣꯏꯟ ꯑꯃꯈꯛ ꯌꯥꯎꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯪ ꯂꯟꯗꯟ ꯆꯠꯇꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯐꯝ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯩꯅ ꯃꯥꯏꯅꯔ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤꯁꯨ ꯍꯨꯟꯗꯣꯛꯄ ꯉꯝꯂꯣꯏ ꯑꯩ ꯂꯟꯗꯟꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯁꯃꯤꯔꯥ ꯂꯩꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯤꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪ ꯄꯨꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯂꯩꯍꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯁꯨ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯕ ꯁꯥꯗꯨꯅ ꯃꯍꯥꯛ ꯒꯧꯇꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯈꯤ ꯑꯃꯁꯨꯡ ꯀꯤꯁ ꯇꯧꯕ ꯁꯥꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯒꯧꯇꯝꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯅꯪꯗꯤ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯗꯨꯅ ꯑꯩꯒ ꯎꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯅꯪ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯏꯃꯥꯖꯤꯅꯦꯁꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯈꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯒꯧꯇꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯤꯁ ꯇꯧꯕ ꯁꯥꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯁꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏ ꯃꯇꯧ ꯑꯁꯨꯝꯅ ꯁꯃꯤꯔꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ ꯈꯥꯡ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯁꯨ ꯁꯃꯤꯔꯥꯕꯨ ꯂꯟꯗꯟꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯂꯟꯗꯟꯗ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯟꯖꯥꯕꯤ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯁꯨ ꯇꯦꯛꯁꯤꯗꯨꯗ ꯆꯠꯅꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯒꯧꯇꯝꯒꯤ ꯐꯦꯟ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯦꯜꯐꯤꯒ ꯀꯥꯞꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯟꯖꯥꯕꯤꯗꯨꯅ ꯅꯨꯄꯥꯗꯨꯅ ꯒꯧꯇꯝꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨ ꯂꯤꯞꯇ ꯍꯥꯞꯆꯤꯜꯂꯝꯃꯗꯨꯅ ꯅꯪꯒꯤ ꯄꯣꯠ ꯑꯗꯨ ꯂꯤꯞꯇ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯤꯞ ꯑꯗꯨꯗ ꯇꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯒꯥꯔꯤ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯁꯥꯟꯅꯔꯝꯃꯤ ꯄꯟꯖꯥꯕꯤꯗꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯗꯒꯤ ꯔꯦꯗꯤꯑꯣ ꯊꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤꯁꯤ ꯑꯩꯅ ꯋꯥ ꯉꯥꯡꯍꯟꯗꯨꯅ ꯔꯦꯗꯤꯑꯣ ꯊꯥꯎ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥ ꯉꯥꯡꯕꯁꯤꯗꯤ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯁꯨ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃꯒꯤ ꯃꯈꯥꯗ ꯊꯧꯖꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯇꯇꯥ ꯑꯃ ꯊꯣꯝꯗꯠꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯄꯨꯡꯇꯣꯏ ꯇꯣꯏꯈꯤ ꯇꯧꯕꯇꯕꯨ ꯁꯃꯤꯔꯥ ꯑꯃꯁꯨꯡ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯅ ꯒꯧꯇꯝ ꯈꯤꯇꯪ ꯁꯣꯛꯄ ꯅꯠꯇꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕꯗꯤ ꯍꯤꯡꯍꯧꯏ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯥꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯅ ꯒꯧꯇꯝꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯁꯦꯟꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯆꯨꯝꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄꯟꯖꯥꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯀꯦꯜꯗ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯄꯥꯏꯈꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯂꯟꯗꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯏꯀꯦꯜ ꯅꯠꯇꯅ ꯀꯅꯥꯝꯇ ꯈꯪꯗꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ
ꯃꯥꯏꯀꯦꯜꯁꯨ ꯃꯈꯣꯏꯒꯤ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯟꯖꯥꯕꯤꯗꯨꯗ ꯊꯥꯡ ꯊꯝꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒ ꯃꯥꯏꯀꯦꯜꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯤ ꯂꯧꯇꯨꯅꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥ ꯀꯥꯏꯗ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯂꯟꯗꯟꯗ ꯍꯦꯛ ꯊꯨꯡꯕꯒ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯅꯠꯇꯦ ꯃꯥꯏꯀꯦꯜ ꯑꯁꯤ ꯑꯇꯣꯞꯄ ꯃꯤ ꯑꯅꯤꯗꯨꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯟꯖꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯈꯤ ꯀ꯭ꯂꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯏꯀꯦꯜꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯂꯥꯛꯄ ꯇꯟꯖꯥ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯥꯏꯀꯦꯜ ꯃꯅꯥꯛ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯒꯧꯇꯝꯕꯨ ꯎꯔꯨꯕꯗꯒꯤ ꯃꯥꯏꯀꯦꯜꯁꯨ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯆꯦꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯔꯨꯝ ꯑꯗꯨꯗ ꯆꯪꯈꯤ ꯍꯣꯇꯦꯜ ꯔꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯅꯥꯏꯄꯔ ꯑꯃ ꯊꯥꯜꯂꯗꯨꯅ ꯃꯥꯏꯀꯦꯜꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯏꯀꯦꯜꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯇꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯁꯨ ꯃꯥꯏꯀꯦꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯂꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯃꯤꯔꯥꯅ ꯃꯥꯏꯀꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥ ꯀꯤꯔꯗꯨꯅ ꯒꯧꯇꯝꯕꯨ ꯀꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯒꯧꯇꯝꯁꯨ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯁꯨ ꯀꯞ ꯆꯤꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯃꯤꯔꯥꯗ ꯂꯦꯖꯔ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯟꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯗ ꯄꯥꯜꯂꯗꯨꯅ ꯃꯥꯏꯀꯦꯜ ꯈꯨꯗꯛꯇ ꯁꯤꯈꯤ ꯁ꯭ꯅꯥꯏꯄꯔ ꯀꯥꯞꯂꯛꯂꯤꯕ ꯑꯁꯤ ꯊꯪꯅꯕ ꯕꯤꯜꯗꯤꯡꯗꯒꯤ ꯀꯥꯞꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯒꯧꯇꯝꯗ ꯈꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯣꯡꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯀꯌꯥ ꯆꯣꯡꯗꯨꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯒꯥꯔꯤ ꯑꯃ ꯍꯨꯔꯥꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃ ꯍꯨꯔꯥꯜꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯁꯃꯤꯔꯥꯗ ꯍꯥꯏꯔꯛꯏ ꯁꯃꯤꯔꯥ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯀꯤꯕꯁꯤꯅꯤ ꯑꯀꯤꯕꯁꯤꯅ ꯃꯥꯌꯣꯟꯅꯔꯗꯨꯅ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯦꯜꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯍꯥꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯃꯥ ꯏꯄꯥꯕꯨꯗꯤ ꯅꯤꯡꯁꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯨꯚꯤꯁꯤꯗ ꯌꯥꯝꯅ ꯉꯛꯄ ꯑꯃꯗꯤ ꯍꯥꯏꯕꯗꯤ ꯃꯤꯁꯇꯦꯛ ꯍꯥꯏꯇꯥꯔꯒꯗꯤ ꯒꯧꯇꯝꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯁꯛ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯁꯤꯡꯂꯤꯕꯅꯣ ꯃꯔꯝꯗꯤ ꯃꯈꯣꯏꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯜꯂꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯁꯤꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯇꯥꯔꯦ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛꯇꯤ ꯈꯪꯗꯦ ꯕꯕꯥꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕꯗꯣ ꯃꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛꯇꯤ ꯈꯪꯗꯦ ꯁꯃꯤꯔꯥ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯅꯅꯦ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯀꯔꯝ ꯀꯥꯟꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯑꯩꯅ ꯍꯥꯠꯂꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯟꯖꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯕꯨ ꯅꯪꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯍꯤꯡꯅ ꯃꯆꯥꯁꯤꯡꯅ ꯊꯤꯅ ꯇꯧꯕꯤ ꯅꯨꯡꯁꯤꯕꯤꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤꯗꯤ ꯅꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯖꯔꯤꯕꯁꯦ ꯎꯔꯨꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯐꯥꯗꯨꯅ ꯅꯪꯅ ꯁꯣꯏꯗꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯒꯨꯂꯥꯞ ꯁꯤꯡ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯛꯄꯗꯨ ꯐꯥꯎꯕ ꯑꯩꯅ ꯐꯥꯕ ꯉꯝꯍꯧꯗ꯭ರೆ ꯑꯗꯨꯒ ꯑꯩꯅ ꯁꯨꯡꯎ ꯎꯗꯕꯁꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯐꯥꯗꯣꯔꯤ ꯃꯁꯤꯒꯤ ꯄꯖꯜ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯖꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯁꯃꯤꯔꯥꯁꯨ ꯃꯄꯥꯅ ꯄꯤꯔꯛꯈꯤꯕ ꯄꯖꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯑꯃꯁꯨꯡ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯄꯖꯜ ꯑꯁꯤ ꯁꯣꯜꯕ ꯇꯧ ꯃꯁꯤꯗ ꯀ꯭ꯂꯨ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯒꯧꯇꯝꯁꯨ ꯃꯗꯨꯒꯤ ꯀ꯭ꯌꯨꯕ ꯑꯗꯨ ꯑꯆꯝꯕ ꯀ꯭ꯌꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯂꯪꯊꯣꯛꯄ ꯃꯇꯝꯗ ꯎꯔꯨ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯦꯇꯔꯟ ꯑꯃ ꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯤꯗ ꯍꯛꯂꯝꯂꯤꯕ ꯗꯥꯛ ꯑꯁꯤ ꯑꯥꯔꯊ ꯂꯩꯅ ꯍꯛꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤ ꯀ꯭ꯌꯨꯕ ꯑꯁꯤ ꯁꯣꯜꯕ ꯇꯧꯕꯁꯤ ꯇꯝꯕꯤꯈꯤꯕꯅꯤ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯜꯂꯗꯨꯅ ꯀ꯭ꯌꯨꯕ ꯑꯗꯨꯕꯨ ꯑꯁꯨꯝ ꯁꯣꯜꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯌꯨꯕ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯦꯡꯛ ꯑꯃꯒꯤ ꯂꯣꯒꯣ ꯎꯕ ꯐꯪꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯕꯦꯡꯛ ꯑꯁꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯁ꯭ꯅꯥꯏꯄꯔ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯃꯗ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯀꯥꯏꯈꯤꯕ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯍꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯂꯣꯒꯣ ꯑꯁꯤ ꯕꯦꯡꯛ ꯑꯃꯒꯤ ꯂꯣꯒꯣꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯗꯨꯅ ꯕꯦꯡꯛ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀ꯭ꯌꯨꯕ ꯑꯗꯨꯗ ꯃꯄꯥꯅ ꯍꯛꯂꯗꯨꯅ ꯕꯦꯡꯛ ꯑꯗꯨꯒꯤ ꯄꯥꯁꯋꯥꯔꯗꯁꯤꯡ ꯑꯗꯨ ꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀ꯭ꯌꯨꯕ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯕꯦꯡꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯕꯦꯡꯛ ꯑꯗꯨꯒꯤ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀ꯭ꯌꯨꯕ ꯑꯗꯨꯗ ꯕꯦꯡꯛ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯠ ꯑꯗꯨꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯕꯅꯤ ꯃꯗꯨꯒꯤꯗꯤ
ꯕꯦꯡꯀꯤ ꯃꯤꯅ ꯑꯦꯀꯥꯎꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯆꯍꯤ ꯀꯨꯟꯒꯤ ꯃꯃꯥꯡꯒꯤ ꯑꯦꯀꯥꯎꯟꯅꯤ ꯑꯗꯨꯒ ꯃꯁꯤ ꯍꯧꯖꯤꯛꯇ ꯍꯥꯡꯕ ꯂꯥꯛꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯐꯖꯅ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯑꯦꯀꯥꯎꯟ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯡꯊꯛꯇ ꯈꯥꯎꯗ ꯌꯥꯎꯔꯝꯕ ꯁꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯦꯡꯀꯤ ꯃꯦꯅꯦꯖꯔꯅ ꯄꯥꯏꯔꯤꯕ ꯁꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯈꯤ ꯃꯁꯤꯒꯤ ꯂꯣꯀꯔ ꯑꯁꯤꯗ ꯑꯄꯤꯛꯄ ꯁꯥꯟꯅꯄꯣꯠꯇꯒꯤꯅ ꯒꯥꯔꯤ ꯐꯥꯎꯕ ꯊꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯣꯀꯔ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯧ ꯆꯔꯣꯡ ꯑꯃ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇꯅ ꯃꯊ꯭ꯋꯥꯏ ꯊꯥꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯐꯧ ꯆꯔꯣꯡ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯐꯧ ꯆꯔꯣꯡ ꯑꯁꯤꯒꯤ ꯃꯒꯨꯟ ꯑꯁꯤ ꯃꯍꯥꯛ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯐꯧ ꯆꯔꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯕ꯭ꯔꯤꯐꯀꯦꯁ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯥꯅ ꯀꯩ ꯂꯩꯔꯝꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯝꯗꯦ ꯆꯨꯝꯅꯗꯒꯤ ꯃꯁꯤꯒꯤ ꯐꯧ ꯆꯔꯣꯡ ꯑꯁꯤ ꯈꯛꯇ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯐꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯣꯔꯦ ꯅꯣꯡꯃꯩ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯜꯂꯗꯨꯅ ꯊꯨꯒꯥꯏꯈꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯂꯣꯜꯂꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯝ ꯐꯨꯅꯕ ꯌꯥꯕ ꯐꯨꯅꯔꯛꯄꯗꯒꯤ ꯃꯤ ꯃꯁꯤꯡꯅ ꯍꯦꯟꯖꯜꯂꯛꯄꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯕ ꯇꯥꯈꯤ ꯑꯃꯁꯨꯡ ꯁꯃꯤꯔꯥꯕꯨ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀꯥꯔ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯣ ꯑꯃ ꯂꯧꯈꯠꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯧꯗꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯊꯧꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯚꯦꯟ ꯑꯃꯒ ꯊꯦꯡꯒꯥꯏꯅꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯃꯈꯨ ꯊꯥꯡꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯃꯤꯔꯥ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯁꯃꯤꯔꯥ ꯌꯥꯎꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯑꯇꯦꯛ ꯑꯀꯥꯏ ꯌꯥꯎꯔꯝꯗꯕꯤꯗ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯊꯣꯛꯈꯤꯗꯕꯒꯨꯝꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯂꯥꯞꯁꯤꯡ ꯂꯩ ꯒꯨꯂꯥꯞꯁꯤꯡ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯁꯃꯤꯔꯥ ꯂꯩꯔꯝꯕꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯀꯅꯥꯅꯣ ꯁꯃꯤꯔꯥ ꯍꯥꯏꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯀꯪꯉꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯅ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯁꯃꯤꯔꯥ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯌꯥꯃꯔꯨꯝꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯗꯣ ꯅꯪ ꯎꯍꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯟꯖꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯐꯨꯅ ꯆꯩꯅꯕ ꯊꯣꯛꯈꯤꯗꯦ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯃꯑꯣꯡꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯇꯤ ꯏꯃꯥꯖꯤꯅꯦꯁꯟ ꯑꯣꯏꯅ ꯇꯧꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯑꯃꯁꯨꯡ ꯁꯃꯤꯔꯥꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯏꯟꯗꯤꯌꯥꯗꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯤꯔꯥ ꯀꯧꯕ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦ ꯅꯪꯅ ꯊꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯂꯥꯞꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯃꯤꯔꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯅꯪꯒꯤ ꯍꯩꯅꯕꯤ ꯃꯥꯟꯗꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯇꯁꯦꯡꯅ ꯒꯨꯂꯥꯞꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗ ꯊꯣꯝꯖꯤꯜꯂꯨꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅꯕ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝꯗ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤ ꯉꯥꯛꯀꯤ ꯃꯇꯨꯡꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯈꯤꯕ ꯅꯕꯤꯟ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯐꯦꯟ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯪꯅ ꯒꯧꯇꯝꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯀꯩꯅꯣ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯅꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯐꯥꯎꯕ ꯔꯣꯛ ꯁ꯭ꯇꯥꯔ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯄꯨ ꯐꯥꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟꯁꯤꯡꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯅꯕꯤꯟ ꯍꯥꯏꯔꯤ ꯃꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ UK ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯃꯇ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯈꯤꯗꯦ ꯃꯁꯤꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯕꯤꯟꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯃꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯩꯁꯨ ꯃꯍꯥꯛꯀ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯦꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯦꯜꯐꯤ ꯀꯥꯞꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯦꯜꯐꯤꯗꯨ ꯎꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯊꯣꯝꯖꯤꯜꯂꯤꯕꯁꯤꯗꯤ ꯊꯣꯝꯖꯤꯟꯒꯦ ꯌꯥꯎꯅ ꯊꯣꯝꯖꯤꯟꯕꯅꯤꯅꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃ ꯁꯥꯒꯠꯄꯅꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯑꯍꯣꯡꯕꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯒꯥꯔꯤ ꯑꯇꯥꯡꯕ ꯑꯃ ꯄꯤꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯁꯨꯄꯔ ꯀꯥꯔ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯌꯥꯈꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥꯅꯁꯨ ꯑꯩꯈꯣꯏ ꯆꯠꯈꯤꯕ ꯃꯇꯝꯗ ꯎꯗꯅꯕ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯧꯇꯝꯕꯨ ꯊꯥꯗꯣꯔꯛꯈꯤ ꯒꯧꯇꯝ ꯊꯥꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯅꯕꯤꯟꯒꯅ ꯒꯧꯇꯝꯕꯨ ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯝꯇ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯕꯤꯟꯗꯒꯤ ꯐꯣꯟ ꯂꯧꯗꯨꯅ ꯃꯍꯥꯛꯅ ꯒꯨꯂꯥꯞꯁꯤꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯉꯣꯟꯗ ꯈꯨꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯒꯨꯂꯥꯞꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯣꯛꯗꯨꯅ
ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯍꯟꯕꯅꯤ ꯑꯃꯁꯨꯡ ꯁꯃꯤꯔꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯃꯁꯨꯝꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯍꯥꯛꯄꯨ ꯀꯟꯕ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯗꯨ ꯒꯨꯂꯥꯞꯁꯤꯡꯅ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯑꯃꯈꯛꯇ ꯅꯠꯇꯦ ꯑꯅꯤꯅꯤ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯕꯤꯟꯅ ꯑꯩꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯒꯧꯇꯝꯅ ꯅꯝꯃꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃ ꯅꯨꯄꯥꯗꯨꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯅꯕꯤꯟꯅ ꯅꯝꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯅꯕꯤꯟꯅꯗꯤ ꯒꯧꯇꯝꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯒꯧꯇꯝꯒꯤ ꯊꯋꯥꯏ ꯀꯟꯕ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤ ꯒꯧꯇꯝꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤ ꯅꯕꯤꯟꯗ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯒꯧꯇꯝꯅ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯑꯃ ꯅꯨꯄꯥꯗꯨꯁꯨ ꯃꯥꯅ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯨꯜꯂꯗꯨꯅ ꯀꯥꯞꯊꯠꯈꯤ ꯑꯃꯁꯨꯡ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯔꯤ ꯑꯁꯦꯡꯕꯗꯨ ꯑꯩ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯅꯕꯤꯟꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯋꯥ ꯉꯥꯡꯕ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯒꯤ ꯗꯤꯛꯀꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯕꯤꯟꯅ ꯒꯧꯇꯝꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯝꯊꯔꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯣꯏꯅ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯕꯤꯟꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯒꯧꯇꯝꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯥꯟꯅ ꯂꯥꯛꯈ꯭ꯔꯕ ꯃꯐꯝ ꯃꯥꯟꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯤ ꯑꯅꯤ ꯍꯥꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯂꯟꯗꯟꯗ ꯀꯣꯟꯁꯔꯠ ꯑꯃ ꯁꯤꯟꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯒꯥꯔꯤ ꯑꯃꯗ ꯏꯟꯁꯤꯜꯂꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯒꯤ ꯅꯕꯤꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯏꯃꯥꯖꯤꯟ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯃꯤ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤ ꯑꯃꯗꯤ ꯅꯪꯅ ꯇꯁꯦꯡꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤ ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯕꯨꯁꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯇꯦꯇꯨ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯍꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯅꯪ ꯑꯁꯤꯅ ꯑꯩꯈꯣꯏ ꯕꯕꯥꯕꯨ ꯍꯥꯠꯄꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯌꯦꯛꯂꯤꯕ ꯃꯥꯛ ꯑꯁꯤꯁꯨ ꯃꯨꯠꯊꯠꯄ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯥꯟꯇꯤ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯑꯩ ꯅꯪꯒꯤ ꯀꯣꯟꯁꯔꯠ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯁꯤꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯇꯇꯥ ꯇꯧꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ ꯅꯪꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯩꯅ ꯀꯟꯕ ꯂꯥꯛꯂꯤꯕꯗꯨꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯁꯥꯟꯇꯤ ꯐꯪꯕ ꯍꯥꯏꯕꯗꯣ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ ꯃꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯒꯧꯇꯝꯅ ꯅꯨꯄꯥꯗꯨꯗ ꯄꯤꯔꯗꯨꯅ ꯍꯥꯠꯂꯨꯁꯨ ꯌꯥꯔꯦ ꯏꯃꯥ ꯏꯄꯥ ꯀꯥꯏꯅꯕꯒꯤ ꯃꯆꯥ ꯍꯣꯏꯁꯦ ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯃꯟ ꯈꯨꯝꯂꯦ ꯑꯩ ꯍꯧꯖꯤꯛ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯂꯃꯟ ꯑꯗꯨ ꯈꯨꯝꯖꯔꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯏꯀꯦꯜꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯗꯨꯝꯗꯗꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯕꯤꯟꯅ ꯀꯅꯥꯅꯣ ꯃꯥꯏꯀꯦꯜ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯒꯥꯔꯤꯒꯤ ꯗꯤꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯃꯥꯏꯀꯦꯜ ꯃꯁꯛ ꯈꯪꯗꯕ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯥꯏꯀꯦꯜ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯃꯥꯏꯀꯦꯜ ꯑꯁꯤ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯦ ꯑꯗꯨꯒ ꯕꯦꯡꯛꯇ ꯂꯥꯛꯄꯗꯨꯁꯨ ꯅꯪ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯕ꯭ꯔꯤꯐ ꯀꯦꯁ ꯑꯗꯨ ꯅꯪꯅ ꯄꯥꯝꯕ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤꯗꯤ ꯒꯥꯔꯤꯒꯤ ꯇ꯭ꯔꯪ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯧꯇꯝꯅ ꯅꯨꯄꯥꯗꯨꯗꯒꯤ ꯅꯣꯡꯃꯩꯗꯨ ꯃꯨꯜꯂꯗꯨꯅ ꯒꯥꯔꯤꯗꯨꯗ ꯀꯥꯞꯈꯤ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈꯤ ꯒꯥꯔꯤꯗꯨ ꯄꯣꯈꯥꯏꯒꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯥꯏꯀꯦꯜꯅ ꯒꯥꯔꯤꯗꯨꯗ ꯆꯣꯡꯁꯤꯜꯂꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯊꯋꯥꯏꯗꯨ ꯀꯟꯈꯤ ꯃꯗꯨꯒꯤꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯒꯧꯇꯝꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯇꯟꯖꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯕꯣꯁ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯑꯣꯏꯔꯝꯃꯤ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯣꯂꯔ ꯄꯤꯛꯆꯔ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯈꯤ ꯑꯃꯁꯨꯡ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯅꯕꯤꯟꯗ ꯃꯍꯥꯛꯅ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯏꯟꯗꯤꯌꯥꯗ ꯀꯩ ꯊꯕꯛ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯊꯛꯇ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅ ꯍꯥꯏꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯍꯥꯠꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯃꯍꯥꯛꯅ ꯕꯗꯅꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯅ ꯂꯤꯂꯥ ꯑꯃ ꯁꯥꯟꯅꯔꯗꯨꯅ ꯃꯍꯥꯛ ꯑꯁꯤꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯖꯤꯜꯂꯒ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯗꯨꯅ ꯒꯧꯇꯝꯒꯤ ꯃꯃꯤꯠꯇ ꯎꯍꯟꯈꯤꯕ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯥꯖꯤꯟ ꯇꯧꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯦꯟꯖ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯀꯣꯟꯁꯔꯠ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯂꯟꯗꯟꯗ ꯀꯣꯟꯁꯔꯠ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯎꯅꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯍꯥꯟꯅ ꯈꯪꯅꯔꯛꯈꯤꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨ ꯈꯛꯇꯪ ꯎꯕꯅꯤꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯔꯣꯛꯇ ꯐꯨꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯟꯗꯤꯌꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯍꯟ ꯑꯗꯨꯗꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯗꯨꯅ ꯅꯕꯤꯟꯒꯤ ꯃꯄꯥꯕꯨ ꯍꯥꯠꯇꯣꯛꯈꯤ ꯇꯧꯕꯇꯕꯨ ꯕꯗꯅꯥꯝ ꯑꯁꯤꯅ ꯒꯧꯇꯝꯗ ꯇꯧꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯅꯕꯤꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯗꯨꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ
ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯤꯟꯅꯕꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯉꯨ ꯁꯤꯗꯩꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯤꯟꯇꯣ 1 ꯍꯥꯏꯔꯤꯕ ꯒ꯭ꯔꯦꯟ ꯑꯁꯤꯅ ꯂꯩꯕꯥꯛ ꯄꯣꯂꯨꯁꯟ ꯊꯣꯛꯍꯜꯂꯤ ꯑꯃꯁꯨꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ ꯑꯅꯥꯕ ꯀꯌꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯧ ꯑꯁꯤꯗ ꯇꯥꯏꯅꯔꯤꯕꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯃꯁꯤ ꯅꯠꯇꯦ ꯑꯄꯪꯕꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯊꯣꯛꯑꯕꯅꯤꯅ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯀꯪꯉꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯐꯧ ꯃꯔꯨꯁꯤ ꯊꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯂꯩꯇꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯍꯧꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯐꯨꯗ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯅꯣꯏꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯐꯧ ꯑꯁꯤ ꯒꯣꯜꯗꯟ ꯔꯥꯏꯁ ꯇꯤ ꯐꯣꯔ ꯃꯦꯀꯥꯅꯤꯖꯝꯒꯤ ꯐꯧ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯧꯇꯝꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯗꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯔꯗꯨꯅ ꯃꯍꯥꯛꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯒꯧꯇꯝꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯅꯝꯃꯨꯅꯨ ꯌꯥꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛꯅ ꯑꯩꯕꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯐ꯭ꯌꯨꯆꯔꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯥꯁꯅ ꯑꯩꯅ ꯄꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯂꯤꯊꯣꯔꯛꯈꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯒ ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯟꯇꯤꯁ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯕꯕꯥ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯜꯂꯤ ꯃꯥꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯁꯤꯟꯇꯣ 1 ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯍꯥꯏꯕ꯭ꯔꯤꯗꯀꯤ ꯐꯧ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅꯗꯤ ꯁꯥꯏꯟꯁ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯒꯤ ꯐꯧ ꯑꯁꯤꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯒꯤ ꯅꯄꯥꯅꯗꯤ ꯑꯣꯔꯒꯥꯅꯤꯛ ꯃꯑꯣꯡꯗ ꯃꯥꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯊꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯐꯧ ꯑꯁꯤꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯩꯅꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯣꯠ ꯑꯗꯨꯅ ꯑꯣꯏꯊꯣꯛꯇꯨꯅ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯐꯧ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯐꯧ ꯑꯗꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯂꯦꯞꯇ ꯄꯨꯔꯛꯈꯤ ꯑꯩꯁꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯒꯣꯜꯗꯟ ꯔꯥꯏꯁ ꯄꯨꯊꯣꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯜꯂꯛꯄ ꯐꯥꯎꯈꯤ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯟꯇꯣ 1 ꯑꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯣꯔ ꯀꯌꯥꯃꯔꯨꯝ ꯇꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯄꯨꯊꯣꯛꯈꯤ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤ ꯏꯟꯚꯦꯟꯁꯟ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯣꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯄꯥꯅꯗꯤ ꯃꯁꯤ ꯐ꯭ꯔꯤꯗ ꯄꯤꯊꯣꯛꯄ ꯄꯥꯝꯈꯤ ꯃꯍꯥꯛꯁꯨ ꯒꯣꯋꯥꯗ ꯄꯥꯡꯊꯣꯛꯄ ꯒꯣꯋꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯥꯏꯁ ꯀꯟꯚꯦꯟꯁꯟꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯧ ꯑꯗꯨ ꯄꯨꯔꯗꯨꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯕ ꯆꯠꯈꯤ ꯅꯪꯒꯤ ꯅꯄꯥꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯧ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯇꯣꯅꯤꯌꯣꯒ ꯑꯩꯒ ꯃꯥꯟꯅꯔꯗꯨꯅ ꯅꯪꯒꯤ ꯅꯃꯥꯅꯄꯥ ꯍꯥꯠꯈꯤ ꯑꯗꯨꯒ ꯑꯩꯅ ꯀꯣꯟꯅ ꯈꯪꯂꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯂꯤꯕ ꯐꯧꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕ ꯐꯧ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯐꯧꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨ ꯌꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯔꯨꯕꯤꯛꯁ ꯀ꯭ꯌꯨꯕꯇ ꯌꯥꯎꯔꯤꯕ ꯀ꯭ꯂꯨꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯀ꯭ꯌꯨꯕ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯅ ꯄꯖꯜ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯕꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯃꯁꯤꯁꯨ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯈꯪꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩ ꯃꯗꯨ ꯉꯝꯗꯕꯒꯤꯗꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯪ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩꯕꯨ ꯍꯦꯛ ꯎꯅꯕꯒ ꯅꯪ ꯃꯐꯝ ꯑꯗꯨ ꯆꯦꯟꯈ꯭ꯔꯦꯗꯅ ꯅꯪꯒꯤ ꯅꯄꯥꯅ ꯄꯨꯊꯣꯛꯈꯤꯕ ꯑꯉꯛꯄ ꯄꯣꯠ ꯑꯗꯨ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯛꯂꯦ ꯑꯩꯉꯣꯟꯗ ꯀꯥꯞꯂꯛꯀꯗꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯃꯥꯏꯀꯦꯜꯗ ꯄꯥꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯂꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯝꯂꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯩ ꯀ꯭ꯂꯨ ꯐꯪꯗꯨꯅ ꯕꯦꯡꯛꯇ ꯆꯠꯂꯤ ꯕꯦꯡꯛꯇ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯕ꯭ꯔꯤꯐꯀꯦꯁ ꯑꯗꯨ ꯊꯦꯡꯅꯈꯤ ꯕ꯭ꯔꯤꯐꯀꯦꯁ ꯑꯗꯨ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯀꯔꯤꯝꯇ ꯌꯥꯎꯔꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯒꯧꯇꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯗꯤꯇꯦꯜ ꯌꯥꯎꯗ꯭ꯔ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯐꯀꯦꯁ ꯑꯗꯨꯗ ꯀꯔꯤꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯐꯔꯦ ꯅꯪꯒꯤ ꯅꯃꯥꯅꯄꯥꯒꯤ ꯃꯔꯝꯗ ꯅꯪꯁꯨ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯒꯅꯤ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯏꯜ ꯑꯃ ꯄꯨꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯅꯄꯥꯒꯤ ꯐꯥꯏꯜꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯃꯤꯡꯁꯤ ꯔꯘꯨꯔꯥꯝ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯁꯨ ꯐꯧ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯑꯗꯨꯒ ꯐꯧ ꯑꯗꯨ ꯄꯤꯔꯝꯃꯤ ꯐꯧ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯑꯣꯔꯤꯖꯤꯅꯦꯜ ꯒꯣꯜꯗꯟ ꯔꯥꯏꯁ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯁꯤꯁꯨ ꯔꯘꯨꯔꯥꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯒꯧꯇꯝꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯔꯤꯝꯇ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯍꯥꯠꯂꯣꯏ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯥꯡꯗ ꯈꯪꯗꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯩꯗꯧꯉꯩꯗ ꯍꯥꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯁꯤꯅ ꯂꯤꯂꯥ ꯁꯥꯟꯅꯔꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒꯤ ꯃꯍꯥꯛꯅ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯃꯥꯅꯄꯥꯒꯤ ꯃꯃꯤꯡ ꯈꯪꯗꯅ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯐꯥꯏꯜ ꯑꯁꯤ ꯅꯀꯂꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯍꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯒꯧꯇꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯧ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯎ ꯀꯗꯥꯏꯗ ꯂꯩ ꯒꯣꯜꯗꯟ ꯔꯥꯏꯁ ꯑꯗꯨ ꯀꯗꯥꯏ ꯂꯩ ꯅꯪꯒꯤ ꯅꯃꯥꯅꯄꯥꯒꯤ ꯃꯇꯥꯡꯗ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯐꯧ ꯑꯗꯨ ꯄꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯣꯏ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗꯤ ꯑꯩꯅ ꯐꯧ ꯑꯗꯨ ꯅꯪꯉꯣꯟꯗ ꯍꯦꯛ ꯄꯤꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯂꯨꯁꯟ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯃꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄ ꯑꯃꯁꯨꯡ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯦ ꯑꯩ ꯈꯪꯖꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯄꯥꯁꯀꯤ ꯃꯇꯥꯡꯗ ꯈꯪꯂꯔꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯅꯤꯡꯂꯤꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯉꯛꯄ ꯃꯇꯝꯗꯨꯗ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯂꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯒꯧꯇꯝꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯊꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯂꯣꯏꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯀꯥꯞꯂꯛꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯑꯝꯇ ꯕꯥꯟꯗꯕ ꯑꯁꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯂꯣꯏꯅ ꯍꯥꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯥꯁ ꯑꯗꯨ ꯑꯝꯇ ꯈꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯇꯥꯔꯒꯅꯤ ꯑꯩꯅ ꯍꯤꯡꯂꯛꯂꯤꯕꯁꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯖꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯃꯪꯐꯥꯎꯅꯍꯟꯕꯁꯤꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯇ ꯃꯍꯥꯛꯀꯤ ꯒꯣꯜꯗꯟ ꯔꯥꯏꯠꯁ ꯑꯗꯨ ꯐ꯭ꯔꯤꯗ ꯐꯪꯍꯟꯕ ꯑꯁꯤꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯃꯗꯨꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯨꯗ ꯐꯔꯦ ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯒꯦ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯀ꯭ꯔꯤꯁꯅꯃꯨꯔꯇꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯃꯨꯛ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄ ꯃꯇꯝꯗꯨꯗ ꯔꯕꯤꯟꯗ꯭ꯔ ꯀꯧꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯤꯒꯗꯕ ꯋꯥꯔꯤ ꯀꯌꯥꯃꯔꯨꯝ ꯂꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯅꯪꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥ ꯃꯃꯥꯒꯤ ꯋꯥꯔꯤ ꯌꯥꯎꯔꯤ ꯇꯧꯒꯗꯕ ꯌꯦꯡꯉꯨ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯑꯩꯈꯣꯏ ꯕꯕꯥ ꯃꯃꯥꯕꯨ ꯂꯣꯏꯅ ꯍꯥꯠꯄ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯈꯣꯡꯗ ꯑꯃꯨꯛ ꯈꯨꯠꯇ ꯑꯃꯨꯛ ꯃꯐꯝ ꯑꯇꯩꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯗꯕ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯊꯃꯣꯏꯗ ꯀꯥꯞꯀꯗꯕꯅꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯒꯧꯇꯝꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯥꯠꯄꯁꯦ ꯉꯁꯤ ꯉꯔꯥꯡꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯍꯥꯠꯄꯁꯤ ꯃꯔꯨ ꯑꯣꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯁꯤꯕ ꯃꯇꯝꯗ ꯅꯪꯅ ꯐꯥꯎꯈꯤꯕ ꯑꯅꯥꯕꯗꯣ ꯃꯗꯨꯗꯤ ꯅꯪ ꯐꯥꯎꯗꯦꯗꯅ ꯃꯗꯨꯗꯤ ꯒꯧꯇꯝꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯃꯥ ꯕꯕꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯗꯤ ꯇꯥꯛꯄꯤꯌꯨ ꯌꯦꯡꯉꯨ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯈꯪꯅꯤꯡꯉꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯩꯕꯨ ꯆꯥꯛ ꯏꯜꯂꯝꯕꯗ ꯉꯥꯏꯔꯤ ꯕꯕꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯂꯝꯕꯅꯤ ꯃꯈꯣꯏꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯤ ꯀꯌꯥ ꯑꯃꯔꯣꯝꯅꯗꯤ ꯍꯥꯏ ꯃꯈꯣꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯥꯒꯠꯄꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯞꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯞꯂꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯁꯤꯕꯨ ꯀꯅꯥꯅꯣ ꯃꯈꯣꯏꯁꯤꯕꯨ ꯀꯃꯥꯏ ꯇꯧꯏ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯁꯤꯅ ꯀꯃꯥꯏ ꯇꯧꯏ ꯑꯩꯒ ꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯅꯪꯗꯤ ꯎꯍꯧꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯨꯄꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯕꯗ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯟꯅ ꯆꯠꯁꯤ ꯑꯗꯨꯒ ꯂꯣꯏꯅ ꯍꯥꯏꯔꯒꯦ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯒꯣꯜꯗꯟ ꯔꯥꯏꯁ ꯑꯗꯨ ꯀꯗꯥꯏ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯗꯤ ꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯊꯛꯕꯥꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯍꯥꯏꯕꯗꯤ ꯐꯥꯏꯅꯦꯜ ꯑꯣꯏꯅ ꯀꯥꯞꯂꯗꯨꯅ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯧꯇꯝꯁꯨ ꯅꯕꯤꯟꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯅꯕꯤꯟꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯟꯖꯥꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯏꯃꯥ ꯏꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯖꯈꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯃꯤꯔꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯕꯁ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁ꯭ꯀꯨꯜ ꯕꯁ ꯑꯗꯨ ꯃꯍꯥꯛꯅ ꯂꯟꯗꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯁ꯭ꯀꯨꯜ ꯕꯁꯅꯤ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗꯒꯤ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯂꯧꯕ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ ꯑꯃꯁꯨꯡ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯑꯃ ꯇꯝꯕꯤꯔꯝꯃꯤ ꯇꯝꯂꯤꯕ ꯏꯁꯩ ꯑꯁꯤ ꯑꯇꯩ ꯅꯠꯇꯦ ꯁ꯭ꯀꯨꯜꯗꯒꯤꯅ ꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯃꯥꯅ ꯁꯩꯊꯥꯗꯨꯅ ꯁꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯇꯝꯕꯤꯔꯝꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯡꯊꯛꯇ ꯃꯃꯥꯅ ꯇꯝꯕꯤꯈꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯒꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯇꯝꯕꯤꯈꯤꯕ ꯏꯁꯩ ꯑꯗꯨꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯔꯗꯨꯅ ꯃꯌꯨꯝ ꯌꯧꯔꯛꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ
ꯃꯍꯥꯛꯀꯤ ꯂꯣꯟꯅ ꯊꯨꯝꯅ ꯊꯝꯖꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯦꯃꯤꯂꯤ ꯐꯣꯇꯣꯒ꯭ꯔꯥꯐ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯧꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯣꯇꯣ ꯑꯗꯨ ꯀꯥꯞꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯃꯣꯃꯦꯟꯠꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯎꯔꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯖꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯃꯤꯔꯥꯁꯨ ꯒꯧꯇꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯒꯧꯇꯝꯅ ꯃꯍꯥꯛꯀꯤ ꯐꯧ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯄꯥꯒꯤ ꯐꯧ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯄꯨꯔꯛꯇꯨꯅ ꯒꯣꯋꯥꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯁꯃꯤꯠ ꯑꯗꯨꯗ ꯃꯌꯥꯝꯗ ꯄꯨꯊꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ ꯑꯗꯨꯒ ꯆꯥꯎꯈꯠꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ? ꯃꯤꯑꯣꯏꯕ ꯀꯌꯥꯃꯔꯨꯝ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯔꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯦꯀꯦꯟ 3 ꯈꯨꯗꯤꯡꯒꯤ ꯃꯤ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯁꯥꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯕ ꯑꯁꯤ ꯊꯣꯛꯍꯟꯗꯕ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯁꯤ ꯂꯧꯎꯕ ꯃꯤ ꯅꯠꯇꯦ, ꯕꯥꯏꯑꯣꯂꯣꯖꯤꯁ ꯅꯠꯇꯦ, ꯁꯥꯏꯟꯇꯤꯁ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯁꯤꯒꯤ ꯈꯜꯂꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯅ ꯆꯔꯥ ꯍꯦꯟꯅꯕ ꯄꯥꯝꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅ ꯀ꯭ꯂꯥꯏꯃꯦꯠ ꯑꯃꯗ ꯍꯦꯛꯇ ꯊꯥꯗꯨꯅ ꯍꯧꯕ ꯌꯥꯕ ꯄꯥꯝꯕꯤꯅꯤ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯛꯂꯤꯕꯁꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯧ ꯑꯁꯤ ꯂꯩꯕꯥꯛ ꯑꯃ ꯍꯦꯛꯇꯗꯁꯨ ꯊꯥꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯣꯠꯅꯖꯃꯟ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯨꯊꯣꯛꯂꯤꯕ ꯒꯣꯜꯗꯟ ꯔꯥꯏꯁ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ, ꯃꯁꯤꯅ ꯁꯦꯀꯦꯟ ꯒ꯭ꯔꯤꯟ ꯔꯤꯚꯣꯂꯨꯁꯟꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯠꯈꯤ꯫ ꯉꯁꯤꯗꯒꯤ ꯀꯅꯥꯝꯇ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯔꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯄꯣꯛꯈꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯄꯗꯤ ꯂꯦꯞꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯒꯣꯜꯗꯟ ꯔꯥꯏꯁꯀꯤ ꯐꯥꯔꯝ ꯑꯁꯤ ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯊꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯐꯖꯩ ꯅꯠꯇ꯭ꯔꯒ ꯐꯖꯗꯦ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕꯁꯤꯡ ꯑꯗꯨꯁꯨ ꯀꯃꯦꯟꯇꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫